ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯄꯥꯛꯀꯤ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯃꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯂꯧ ꯈꯥꯎꯕ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇ ꯐꯧꯁꯤꯡ ꯑꯗꯨ ꯀꯪꯍꯟꯗꯨꯅ ꯐꯧꯗꯨꯅ ꯊꯝꯅꯕ ꯃꯇꯝꯅꯤ꯫ ꯃꯤ ꯈꯔ ꯑꯃꯗꯤ ꯐꯧ ꯌꯩꯅꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯄꯥꯈꯪ ꯈꯔ ꯂꯧ ꯌꯩꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯀꯣꯛ ꯑꯃꯨꯔꯩꯅ, "ꯇꯥ ꯇꯣꯝꯕ, ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏꯗ ꯀꯣꯏꯊꯣꯔꯛꯎꯗꯅ꯫ ꯅꯣꯏꯒꯤ ꯀꯥꯡꯕꯨꯈꯩꯗꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯟꯗꯣꯏꯅꯦ." "ꯑꯦ, ꯌꯥꯏꯅꯦ, ꯀꯩ ꯄꯤꯖꯗꯣꯏꯕ?" "ꯀꯕꯣꯛ ꯑꯍꯥꯎꯕ ꯄꯤꯖꯒꯦ." "ꯐꯔꯦꯗ, ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ, ꯆꯔꯥ ꯍꯦꯜꯂꯅꯤ꯫ ꯀꯕꯣꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯕ ꯇꯥꯔꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯔꯩ ꯌꯥꯝꯅ ꯇꯠꯄ ꯊꯦꯕ ꯀꯧꯕ ꯑꯃꯅ, "ꯑꯩꯗꯤ ꯂꯥꯛꯄ ꯉꯝꯃꯣꯏ." ꯊꯦꯕ ꯉꯥꯎꯖꯕꯤ ꯊꯝꯕꯧꯅ ꯃꯇꯧ ꯇꯝꯂꯗꯨꯅ, "ꯀꯔꯤꯒꯤꯅꯣ ꯂꯥꯛꯑꯣꯏꯗꯣꯏꯁꯤꯕꯨ ꯇꯥ ꯊꯦꯕ?" ꯊꯦꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯩ ꯑꯗꯨ ꯇꯠꯈ꯭ꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯆꯩ ꯆꯥꯒꯦꯔꯥ ꯍꯥ? ꯃꯤꯒꯤ ꯃꯇꯧ ꯇꯝꯅꯤꯡꯕ꯭ꯔꯣ?" ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯕ ꯋꯥꯔꯕ ꯃꯃꯥꯟꯅꯕ ꯈꯥꯕꯅ, "ꯁꯦ, ꯑꯩ ꯍꯥꯏꯒꯦꯁꯦ, ꯑꯩꯁꯨ ꯂꯥꯛꯄ ꯇꯜꯂꯤ꯫ ꯃꯔꯝꯗꯤ ꯊꯦꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝꯁꯨ ꯊꯪꯅꯩ꯫ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯁꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯁꯦ ꯐꯥꯎꯔꯒ ꯂꯥꯛꯇꯣꯏꯅꯦꯕ, ꯇꯜꯂꯦꯕ ꯑꯗꯨꯒꯤ." ꯑꯃꯨꯔꯩꯅ, "ꯑꯦ, ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯀꯩꯗꯧꯔꯕ ꯍꯥꯏꯁꯦ?" ꯇꯣꯝꯕꯅ, "ꯑꯣ, ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯒꯤꯔꯣ?" "ꯃꯥꯅꯦ ꯇꯥꯎ." "ꯑꯁ ꯌꯥꯔꯦꯀꯣ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯗꯨꯒꯨꯝꯕ ꯚꯨꯠ ꯀꯥꯏꯅ ꯂꯩꯁꯨ ꯂꯩꯇ꯭ꯔꯕꯅꯤꯀꯣ꯫ ꯌꯥꯔꯦ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯆꯨꯍꯤ ꯑꯍꯥꯎꯕ ꯂꯩꯔꯤꯉꯩꯁꯤꯗ ꯀꯕꯣꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯦꯕ." ꯊꯦꯕ ꯁꯥꯎꯅ ꯑꯃꯨꯛꯀꯁꯨ, "ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨꯅꯦ ꯏꯕꯦꯝꯃ." ꯈꯥꯕꯅ, "ꯑꯁ, ꯑꯩꯗꯤ ꯇꯜꯂꯦ. ꯃꯤ ꯑꯗꯨꯒꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯅꯤ. ꯇꯜꯂꯦꯕ. ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯗꯤ ꯐꯩ, ꯅꯨꯃꯤꯗꯥꯡꯗꯤ ꯇꯜꯂꯦ." ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯧꯕꯨꯛꯇ ꯂꯩꯔꯝꯕ ꯑꯍꯜ ꯏꯕꯦ ꯆꯥꯎꯕꯤꯅ ꯂꯧꯔꯛꯏ, "ꯂꯥꯛꯑꯣꯅꯦꯍꯦ, ꯊꯦꯡꯉꯤꯅꯦ ꯅꯣꯏꯕꯣ. ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯨꯅꯔꯣ." "ꯀꯔꯤ ꯋꯥꯔꯤꯅꯣ? ꯅꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯅꯣꯏ ꯄꯨꯂꯞꯅ ꯃꯣꯂꯤ ꯂꯥꯛꯏꯗꯨꯕꯣ?" "ꯏꯅꯦ, ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ. ꯑꯇꯣꯞꯄ ꯂꯩꯕꯥꯛꯅꯒ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤꯅꯦ, ꯂꯥꯟ ꯃꯥꯏꯊꯤꯔꯅꯤ, ꯌꯥꯔꯔꯣꯏ." "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯨꯕꯣ?" "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯆꯨꯍꯤ ꯑꯍꯥꯎꯕ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯀꯕꯣꯛ ꯆꯥꯁꯦ ꯂꯥꯛꯑꯣꯅ ꯍꯥꯏꯕ. ꯑꯗꯨꯗ ꯇꯥ ꯊꯦꯕꯒ ꯈꯥꯕꯒꯁꯦ ꯍꯩꯅꯧ ꯃꯈꯣꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯩ, ꯀꯤꯖꯩꯌꯦ. ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯀꯣ. ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦ." ꯈꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯁ ꯏꯕꯦꯝꯃ, ꯅꯣꯏꯗꯤ ꯄꯥꯈꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯇꯥꯔꯗꯒꯦ? ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅꯅꯦ, ꯅꯨꯃꯤꯗꯥꯡ ꯆꯠꯄꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯣꯏꯔꯦ ꯍꯥꯏꯖꯔꯤꯕ. ꯑꯗꯨꯅ ꯇꯜꯂꯦꯕ. ꯑꯗꯨꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯣ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯏ. ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯧ. ꯀꯤꯔꯕꯗꯤ ꯀꯤꯔꯦ. ꯑꯩꯈꯣই ꯅꯨꯄꯥꯁꯨ ꯃꯤꯅꯦ, ꯑꯀꯤꯕ ꯐꯥꯎꯏ. ꯀꯩꯅꯣ ꯈꯪꯗꯦ." ꯏꯕꯦ ꯆꯥꯎꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ, "ꯍꯩ, ꯑꯉꯥꯡꯁꯥ, ꯃꯗꯨꯒꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯩꯀꯣ. ꯅꯨꯄꯤ ꯃꯆꯥ ꯁꯥ, ꯅꯣꯏꯗꯤ ꯇꯥꯗ꯭ꯔꯤꯕꯣꯏꯔꯦꯀꯣ. ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠꯇꯁꯨ, ꯅꯨꯡꯊꯤ ꯅꯨꯡꯃꯪꯕꯗꯁꯨ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯐꯥꯒꯤ ꯇꯧꯒꯅꯨꯀꯣ. ꯑꯗꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯃꯤ ꯊꯦꯡꯅꯕ ꯌꯥꯝꯅ ꯌꯥꯎꯅꯔꯕꯅꯤꯀꯣ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯇꯥꯗꯤꯌꯦ." "ꯁꯦ, ꯊꯕꯛ ꯁꯨꯅ ꯋꯥꯔꯤ ꯂꯤꯒꯦ. ꯉꯁꯤꯗꯤꯅꯦ, ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯣꯏꯅ ꯈꯪꯂꯝꯗ꯭ꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ?" ꯊꯦꯕꯅ, "ꯄꯥꯈꯪꯒꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯕꯨꯠꯀ ꯆꯪꯗꯦ ꯃꯣꯏꯗꯤ." ꯈꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯕꯨꯠꯀꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯤꯕꯤꯌꯨꯅꯦ." ꯑꯃꯨꯔꯩꯅ, "ꯏꯅꯦ, ꯋꯥꯔꯤꯗꯣ ꯁꯠ ꯍꯥꯏꯕꯤꯌꯣꯕ, ꯇꯥꯅꯤꯡꯉꯦꯕ." "ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯗꯦꯗ." "ꯑꯁ, ꯁꯣꯝꯗꯅ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯐꯖꯅ ꯈꯪꯗꯦ, ꯂꯣꯏꯔꯦꯍꯦ." ꯏꯕꯦ ꯆꯥꯎꯕꯤ ꯅꯣꯛꯂꯒ, "ꯊꯕꯛꯇꯣ ꯂꯦꯞꯀꯅꯨ. ꯑꯩꯅ ꯑꯈꯪꯕ ꯈꯔ ꯍꯥꯏꯒꯦ. ꯊꯦꯡꯅꯕ ꯃꯤꯅ ꯇꯝꯕ ꯋꯥꯅꯤ. ꯊꯕꯛ ꯁꯨꯅ ꯇꯥꯎꯀꯣ. ꯍꯧꯖꯤꯛꯀꯤ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯩ ꯍꯥꯏ. ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯊꯥꯕꯜ ꯌꯥꯝꯅ ꯐꯕꯗꯁꯨ ꯊꯣꯛꯄ ꯃꯥꯜꯂꯤ. ꯑꯗꯨꯒ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕꯗꯁꯨ ꯊꯦꯡꯅꯕ ꯌꯥꯎꯏ ꯍꯥꯏ. ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗꯗꯤ ꯃꯗꯣ ꯅꯍꯥꯟꯋꯥꯏ ꯅꯣꯏꯀꯥꯗꯤ ꯄꯣꯛꯑꯝꯈꯤꯔꯣꯏ. ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯔꯒ ꯁꯤꯈꯤ ꯍꯥꯏꯅꯦ." "ꯑꯦ,
Kaino, angang machasu nate, laisabidubu kamaina pukri aduda tarino. Maga mamaga moy ani khak leiba jani. Aduda numito numidang wairam mamado thengna phawba kaithel halakte haiduna. Mathanta leiba kibadagi mama halakpra haiduna yengba yamna lapna thorakpa jani. Aduda amamma maraktuda pukri mapala aduda khara nakna chatlurabra karinu khangdi. Aduda dum taraga siredana. Ine, adudi mamaduna halakpada machadu siraga leiramba thengnariro. Natteda kadaidagino. Mamaduna halakpada pukri ado adum phawraga laibani. Adubu machanupido isingda tai haibado khangba nattabanina madi mayum yongnanaba adum prap chakraba jani. Machanupido leiramde haidana thinarakpada nong ngalaga numidang wairam pukri dagi phangnya haine. Tombana amukaso ine adu nupidugi aroiba mathau mangam su loikhrabanina kaisu tamna famdi thokteda. Khangde ibungo gyan ga tajade. Tawbagidi yamna wana nangna leijaba oira male. Mamagi matengsu yamna pangi hai. Yam chakna ningamdana sikhiba male haine. Adugi oira male dana. Ibe chawbina amukaso tombada munna yenglaga. Hai ngaikho. Karigino nangna adu una hanglibade. Ibungo tomba nang maibasu kabak sai hai. Nang masigi butse changyeng tawge khaluno ko. Maiba ahiba phana yamna tanaraban. Yadrabani ko tawnu ko. Nangbu phatte haiba natte. Masigi butse changyeng tawruganu. Tomba mama mapa amata leitre mathantani leiriba mapuna sizinaramba mahai hikap yaikap khara mapana sizina hoba madu amuk tombana afaba maikaide sizinari analayeng macha gumbada tawbagide tombagi mapa ase hikap enka yamna hai maduda phattaba maiba mayamna punsinduna hatbikre tomba so phaba lambi khaktadani sizinariba tombana as ine aidi sum nungaitadana hangbani changyeng tawbagi nateda ibe chawbina Hoi adubudi aduda mantra jadu chinpha puba laimit ubanoi sigumba se thengnagali haiba amasu leibani ko aduginida inena haibadi cheksiluko amama theng chatpada amureina as sum kisalaeda aidi mayam kabok to kona nungthila macharase thebana amu hairei ho adumaina ngasaina hairadi faroidro Wari sana thabak loikiba khanghode numirang ado tomba chak ising chaba loiraga hipna wakhalda khalli ngasagi haino mukhungi butnu phi adubo mathanda dum leiramgadra khiramoidrene lama hangduda uthokna laibak thiba haibadu nungai khijeda wari du tabda mina di kabak bukti haine yamna anam kal hikab yekap ka amata changde haina batai wari di munda khangdude yam sati Maga thengnaruba mido sibadi sidi aduga phana sangna hekta inara ikaina haiba adudi mathanda leiba kibagi oramgani ne kaino aigi wakhal sibo masak su khangdaba amukta su unajriba but adugi wakhal ga khalada kanade tummagi hayeng thabak yamna yam asomna tumkhre tombado nongma numidang ama nong yam kanna tarami Lomi sing adudi hawdoklaga thamba yaidiba posting adugi khanbada awaba haibadu oire kappa phawo yawnare aduga tombana somda matha sari nongsido thokna kankhre haino mokhongi bulpi ado kamain leiramni nonglaksida matata kiramoidone tawisiba nongdo ngai hakana churamlaga hangkhre tombana aibo haino mokhong chalaga haipet yemusira leite haibadu khangthosira chaloida bunnabu kayam phajani Chuchadaba masaktu uraga amukwan tharadi Eibo talida Asumna tombadu chatsira chaloisira asum khalingai phukhawaduna chakre Prap chali haino makhong yoba khanghaude kada But pukanamta sulaitana Hekta haijali mayam sisu Haifet koi leiduna yengbada karisu ude Naihak leiraga tunglomda Makhol ama tai Lambida kanagumba ama kanna chelaklaga pukrida chongthakibagumna Tombana onthokduna yengbada su karisu ude kaino ne amuksu tungdagi ta tombau khaurangna ngaijarakpani ngasidi lakpiredana yam harawi haiba tomba amukasu laithoraklaga siro but haise kaigino aina kemta kibu phawdrisina oho kijaye thanda nahana la uyadra aidi ta tomba lagadra haidana ngaibasi aduga sulakte kaino ne aina haibana mana kumbana
ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ, ꯀꯔꯤ? ꯑꯩꯕꯨ ꯃꯤ ꯀꯧꯔꯒ ꯐꯥꯒꯦꯕ? ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯨꯠ ꯅꯨꯄꯤꯗꯨ ꯏꯀꯥꯏꯅ ꯅꯣꯛꯂꯒ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯤꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯨ ꯂꯩꯔꯛꯇꯦ. ꯑꯩꯕꯨ ꯇꯥ ꯇꯣꯝꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯗ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯤ ꯀꯧꯔꯒ ꯐꯥꯍꯟꯒꯦ ꯍꯥꯏꯗꯨꯕꯣ? ꯑꯣ, ꯁꯤꯗꯤ ꯁꯣꯅꯣ ꯐꯖꯅ ꯆꯨꯕ ꯖꯥꯠꯅꯤꯗꯅ. ꯑꯗꯨꯅꯅꯤꯅꯦ ꯃꯥꯏꯕ ꯑꯃꯠꯇꯅ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯔꯤꯁꯤꯗꯤ. ꯖꯨꯒꯣꯠ ꯆꯥꯗꯕ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯇꯥꯔꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ. ꯑꯦ, ꯀꯩꯅꯣ? ꯑꯩꯕꯨ ꯁꯣꯅꯣ ꯆꯨꯏ ꯀꯥꯏꯗꯤ? ꯁꯣꯅꯣ ꯆꯨꯔꯤꯕꯗꯤꯅꯦ ꯅꯪꯅꯦ ꯅꯪ. ꯑꯦ, ꯑꯁꯤꯗꯤ ꯑꯃꯨꯛ ꯆꯨꯝꯅ ꯇꯥꯔꯝꯃꯤꯅꯦ. ꯉꯥꯏꯈꯣ, ꯃꯁꯤꯕꯨ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯈꯔ ꯍꯧꯅ, ꯁꯛ ꯐꯖꯕꯤ ꯏꯆꯜ, ꯅꯪꯕꯨ ꯅꯥꯗꯨ ꯈꯔ ꯇꯥꯊꯤꯕ꯭ꯔꯣ? ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯇꯞꯅ. ꯑꯁ, ꯃꯤ ꯇꯥꯅꯤ, ꯂꯩꯁꯥꯕꯤ ꯅꯥꯄꯪꯕꯤ ꯍꯥꯏꯕꯗꯣ ꯏꯀꯥꯏꯌꯦ. ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯞꯊꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯍꯣꯏ, ꯑꯩꯁꯦ ꯅꯥꯄꯪꯉꯤ. ꯇꯣꯝꯕ ꯑꯃꯨꯛꯀꯁꯨ ꯀꯟꯅ, ꯑꯣ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯊꯣꯡ ꯆꯥꯗꯕ ꯕꯨꯠ ꯅꯨꯄꯥ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗ ꯇꯨꯁꯤꯟꯕꯗ ꯅꯥꯀꯣꯡꯗ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯗꯒꯤ. ꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ. ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯕꯨꯠꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯊꯟꯇ ꯂꯩꯔꯤꯁꯤꯕꯨ? ꯕꯨꯠ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ, ꯌꯥꯏꯌꯦ, ꯑꯩꯗꯤ ꯂꯥꯛꯅꯤꯡꯉꯕꯅꯦ. ꯑꯁ, ꯑꯃꯨꯛ ꯍꯧꯔꯦꯗꯣ. ꯀꯔꯤꯅꯣ ꯌꯥꯔꯤꯕꯣ? ꯅꯣꯏꯗ ꯂꯩꯔꯨꯔꯁꯦ ꯍꯥꯏꯗꯨꯗꯤ. ꯅꯪꯁꯨ ꯅꯊꯟꯇ ꯂꯩꯕ ꯀꯤꯖꯩ ꯍꯥꯏꯗꯨꯗꯤ. ꯑꯁ, ꯂꯣꯏꯔꯦꯗꯀꯣ. ꯑꯣ ꯏꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯨꯠ ꯃꯅꯥ ꯄꯪꯕꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯉꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯑꯁ, ꯑꯗꯨꯅꯦꯃꯤ, ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯇꯥ ꯇꯣꯝꯕꯒꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ. ꯚꯥꯞꯇꯤ ꯐꯖꯅ ꯁꯥꯒꯠꯂꯤꯅꯦ ꯅꯪ, ꯍꯥ? ꯉꯥꯏꯈꯣ, ꯖꯨꯒꯣꯠ ꯆꯥꯗꯕ ꯕꯨꯠ ꯅꯨꯄꯥꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯍꯥ? ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯕꯨꯠ ꯅꯨꯄꯤꯗꯨ ꯁꯥꯎꯅ, ꯑꯁ, ꯄꯜꯂꯛꯀꯅꯨ, ꯀꯤꯖꯩ. ꯃꯔꯛ ꯃꯔꯛ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ. ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ. ꯏꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯀꯌꯥꯝ ꯋꯥꯏ. ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦꯅꯦ ꯅꯪꯕꯣ? ꯏꯪꯉꯦꯂꯩ ꯀꯧꯏ. ꯇꯣꯝꯕꯅ ꯈꯜꯂꯤ. ꯀꯩꯅꯣ, ꯕꯨꯠꯅꯤ ꯀꯥꯏꯅ ꯀꯤꯕꯁꯨ ꯐꯥꯎꯗꯦ, ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯤꯁꯤꯕꯣ? ꯑꯣ, ꯕꯨꯠ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ꯭ꯔꯣ? ꯀꯔꯝ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯃꯥꯗꯤ? ꯄꯜꯂꯛꯀꯅꯨ, ꯀꯤꯖꯩ ꯍꯥꯏꯔꯒ. ꯍꯣ, ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯑꯗꯨ ꯈꯛꯇꯗ ꯂꯥꯛꯑꯦꯕ. ꯑꯩꯗꯤ ꯃꯥꯏꯕ ꯁꯥꯕꯅꯤ, ꯅꯪ ꯑꯩꯕꯨ ꯀꯤꯗ꯭ꯔꯣ? ꯀꯤꯕꯤꯗꯦ. ꯐꯔꯦ ꯐꯔꯦ, ꯅꯣꯡꯉꯥꯟꯗꯣꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯍꯌꯦꯡꯁꯨ ꯂꯥꯛꯇꯣꯏꯔꯣ? ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ. ꯃꯑꯣꯡ ꯌꯦꯡꯒꯦ. ꯊꯕꯛ ꯋꯥꯔꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ. ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ. ꯂꯥꯛꯀꯅꯤ ꯍꯥꯏꯗꯣꯛꯎꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯏꯁ, ꯂꯣꯏꯔꯦꯍꯦ, ꯑꯩꯗꯤ ꯅꯣꯏ ꯌꯨꯝꯁꯨ ꯈꯪꯗꯦ. ꯂꯥꯛꯇ꯭ꯔꯗꯤ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅ. ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯀꯟꯅ ꯍꯥꯏꯔꯛꯏ. ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ. ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕ. ꯏꯪꯉꯦꯂꯩꯁꯨ ꯂꯩꯍꯧꯔꯦ. ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯦ. ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯇꯣꯝꯕ ꯃꯀꯣꯛ ꯉꯥꯎꯕ ꯆꯤꯛꯄ ꯇꯧꯔꯝꯃꯤ. ꯑꯩꯗꯤ ꯂꯧꯕꯨꯛ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯥ ꯁꯤꯗꯤ? ꯄꯣꯊꯥꯔꯒꯦꯗ. ꯃꯍꯨꯠ ꯁꯤꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯒꯦ. ꯑꯩ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ. ꯇꯣꯝꯕꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯉꯥꯎꯖꯕꯤ ꯑꯃꯨꯔꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ. ꯇꯥ ꯇꯣꯝꯕ, ꯇꯥ ꯇꯣꯝꯕ, ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯊꯦꯡꯉꯦ, ꯂꯥꯛꯑꯣ. ꯇꯣꯝꯕ ꯊꯣꯔꯛꯂꯒ, ꯑꯃꯨꯔꯦ, ꯉꯁꯤꯗꯤ ꯑꯩ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ. ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ. ꯅꯣꯏ ꯁꯤꯟꯅꯔꯒ ꯃꯍꯨꯠ ꯑꯃ ꯁꯤꯟꯕꯤꯔꯣ, ꯁꯥꯎꯅꯨꯀꯣ. ꯑꯩ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯐꯠ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯑꯃꯨꯔꯦ ꯀꯔꯤꯃꯠꯇ ꯅꯪꯍꯧꯗ꯭ꯔꯦ. ꯃꯊꯟꯇ, ꯑꯁ, ꯊꯜꯂꯤꯍꯦ ꯁꯩꯇ. ꯇꯣꯝꯕ ꯃꯀꯣꯛ ꯆꯤꯛꯑꯦꯗꯤ ꯍꯥꯏ, ꯋꯥꯈꯜ ꯈꯟꯕꯗꯤ ꯂꯦꯞꯇꯦ. ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯅꯤ ꯇꯧꯔꯤꯕꯁꯦ. ꯀꯔꯤ, ꯃꯃꯤꯡꯗꯨꯕꯨ ꯏꯪꯉꯦꯂꯩ ꯍꯥꯏꯕ? ꯏꯁ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯣ ꯃꯥꯁꯨ ꯈꯪꯉꯤ ꯀꯥꯏ. ꯉꯔꯥꯡꯅ ꯑꯍꯥꯟꯕ ꯃꯁꯛ ꯈꯪꯕ. ꯃꯣꯏꯗꯤ ꯕꯨꯠꯅꯦ. ꯂꯥꯏ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯃꯥꯁꯨ ꯈꯪꯕꯖꯥꯠꯅꯤ. ꯑꯁ, ꯅꯨꯃꯤꯠꯁꯤꯕꯨ ꯇꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ? ꯅꯥꯄꯪꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟꯁꯨ. ꯃꯥꯒꯤ ꯅꯥꯀꯣꯡꯗꯨꯒꯤ ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯕꯤꯒꯦ, ꯐꯕ꯭ꯔꯥ ꯌꯦꯡꯒꯦ. ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯕꯨ? ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯑꯩ. ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, ꯇꯣꯝꯕ, ꯇꯣꯝꯕꯧ, ꯂꯩꯇꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯁ, ꯀꯅꯥꯅꯣꯃꯣ? ꯍꯛꯆꯥꯡꯒ ꯉꯝꯗꯕꯅꯦ, ꯆꯌꯦꯠꯅꯕ ꯉꯥꯛꯇ. ꯃꯄꯥꯜ ꯊꯣꯔꯛꯄꯗ
ꯏꯅꯦ ꯏꯕꯦꯆꯧꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯦ ꯏꯅꯦ ꯀꯥꯈꯠꯂꯛꯑꯣ, ꯀꯔꯤ ꯂꯩꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯏꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯂꯥꯏꯍꯧ ꯇꯧꯗꯅ ꯂꯩꯔꯤ, ꯑꯗꯨꯒꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯑꯁꯦꯡꯕꯗꯨ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯁꯦ ꯅꯪꯒꯤ ꯆꯥꯅꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯑꯁ ꯏꯅꯦ, ꯁꯤꯗꯤ ꯈꯔ ꯋꯥꯠꯃꯟꯗ꯭ꯔꯣ? ꯑꯅꯥ ꯑꯌꯦꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯕꯨ ꯃꯅꯥ ꯃꯁꯤꯡꯁꯤꯅ ꯌꯥꯔꯗ꯭ꯔꯅꯦ? ꯏꯕꯦꯆꯧꯕꯤ ꯏꯇꯨꯛ ꯇꯨꯛꯊꯅ, ꯏꯕꯨꯡꯉꯣ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ, ꯏꯁꯨꯗꯣ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯦꯁꯦ ꯀꯩꯒꯤ ꯄꯨꯔꯛꯏꯅꯣ? ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯒꯤꯕꯨ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯍꯤꯗꯥꯛ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯇꯣꯝꯕ ꯍꯤꯗꯥꯛ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯄꯨꯕꯤꯈꯣꯗ ꯏꯅꯦ, ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ꯫ ꯑꯣ ꯍꯧꯔꯕꯁꯨ ꯃꯍꯥꯎ ꯌꯦꯡꯉꯨ, ꯑꯩ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦꯀꯣ ꯏꯅꯦ ꯆꯠꯂꯦꯍꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯃꯗꯨꯒꯤ ꯅꯥꯄꯪꯕꯤꯗꯨꯒꯤ ꯍꯤꯗꯥꯛ ꯈꯤꯇ ꯁꯦꯝꯕꯤꯔꯨꯈꯤꯒꯦ꯫ ꯊꯣꯔꯥꯕꯤꯗꯣ ꯕꯨꯠꯅꯦꯌꯦ ꯑꯗꯨꯕꯨ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ꯫ ꯑꯁ ꯅꯨꯃꯤꯗꯥꯡꯁꯦ ꯈꯔ ꯊꯨꯅ ꯌꯧꯍꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯇꯣꯝꯕ ꯍꯤꯗꯥꯛ ꯁꯦꯝꯅ ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯥꯄꯪꯕꯤꯗꯣ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯑꯃꯨꯛ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯨꯗꯣꯏꯅꯤꯁꯦ, ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯚꯨꯠ ꯁꯥꯟꯅꯕ ꯑꯃꯨꯛ ꯃꯥꯟꯗꯅꯀꯣ꯫ ꯇꯧꯕꯕꯨꯗꯤ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗꯤ ꯇꯥꯗꯕꯅꯤ, ꯃꯤꯅꯗꯤ ꯀꯩꯁꯨ ꯇꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯑꯗꯨꯋꯥꯏ ꯃꯐꯝꯗ ꯀꯅꯥꯝ ꯆꯠꯅꯗꯕꯅꯤ꯫ ꯍꯣꯏꯗ, ꯏꯃꯥ ꯏꯄꯥꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ, ꯑꯩꯁꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯁꯅꯨ, ꯅꯥꯄꯪꯕꯤꯗꯨꯒ ꯑꯗꯨꯋꯥꯏꯗ ꯇꯝꯅꯃꯤꯟꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯇꯣꯝꯕ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ꯫ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗ ꯏꯍꯦ, ꯍꯤꯗꯥꯛꯇꯣ ꯑꯃꯨꯛ ꯂꯩꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯒ ꯂꯥꯛꯂꯦ ꯇꯣꯝꯕ꯫ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ꯫ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯃꯝꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯅꯩ ꯑꯅꯤꯗꯣ꯫ ꯏꯉꯦꯂꯩꯁꯨ ꯇꯣꯝꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯣꯝꯕꯅ ꯅꯣꯛꯇꯅꯒ ꯇꯧꯏ꯫ ꯏꯉꯦꯂꯩ ꯈꯔ ꯃꯨꯛꯂꯞ ꯇꯧꯅ ꯃꯤ ꯑꯣꯏꯔꯤꯉꯩ ꯁꯤꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯌꯥꯗꯤ ꯅꯣꯛꯇꯕꯅꯦ ꯑꯩꯁꯦ꯫ ꯇꯣꯝꯕ ꯂꯥꯏꯕꯛꯇ ꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯊꯝꯂꯒ ꯍꯧꯔꯦꯗꯣ ꯑꯩꯗꯤꯕꯀꯣ꯫ ꯏꯉꯦꯂꯩ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯍꯧꯔꯕꯣ? ꯇꯞꯅ ꯉꯥꯡꯉꯣ ꯍꯥꯏꯔꯣ? ꯇꯣꯝꯕ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯏꯉꯦꯂꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯇꯩꯌꯨꯀꯣ, ꯑꯗꯨꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯏꯉꯦꯂꯩ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯇꯣꯝꯕ ꯅꯪ ꯑꯩꯁꯦ ꯀꯩꯝꯇ ꯀꯤꯗꯕ꯭ꯔꯥ? ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯅꯪꯁꯦ ꯚꯨꯠꯅꯦꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯀꯤꯕꯗꯤ ꯁꯨꯛꯐꯥꯎ ꯐꯥꯎꯗꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯏꯉꯦꯂꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯅꯤ ꯑꯩꯁꯨ ꯏꯊꯟꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯐꯝꯁꯦ ꯚꯨꯠ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯐꯥꯎ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤ ꯐꯥꯎꯔꯒ ꯃꯤ ꯄꯥꯛꯅ ꯆꯠꯅꯗ꯭ꯔꯦ, ꯂꯝꯕꯤ ꯀꯣꯏꯔꯒ ꯂꯣꯏꯅ ꯆꯠꯅꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ, ꯍꯤꯗꯥꯛꯁꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕ ꯖꯥꯠꯂ? ꯌꯥꯝ ꯋꯥꯕꯅꯦ꯫ ꯇꯣꯝꯕꯅ ꯂꯥꯎꯔꯒ, ꯀꯩꯅꯣ ꯋꯥꯕꯅꯦꯕꯣ? ꯇꯣꯝꯕꯕꯨ ꯍꯧꯖꯤꯛꯇ ꯑꯣꯕꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯥꯏꯅꯦ, ꯍꯤꯗꯥꯛꯁꯨ ꯑꯝꯇ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯗꯤ꯫ ꯇꯣꯝꯕ ꯏꯉꯦꯂꯩꯗ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯍꯧꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏ, ꯐꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯉꯥꯡꯉꯨ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯅꯔꯁꯤ꯫ ꯇꯣꯝꯕ ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯅꯣ? ꯑꯩ ꯅꯪꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯤ꯫ ꯇꯣꯝꯕ ꯏꯉꯛꯉꯛꯅ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯩꯒꯤ ꯏꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝ ꯋꯥꯅ ꯁꯤꯈꯤ, ꯆꯠꯅꯤꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯌꯥꯝꯅꯁꯨ ꯀꯤꯈꯤ, ꯏꯊꯟꯇ ꯑꯩ ꯇꯁꯦꯡꯅ ꯃꯤꯉꯣꯟꯗ ꯇꯝꯅꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ, ꯇꯝꯁꯨ ꯇꯝꯅꯗꯦ꯫ ꯑꯩꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯗ ꯃꯣꯏꯅ ꯀꯤꯖꯕ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯊꯟꯇ ꯂꯩꯕꯁꯦ ꯀꯤꯗ꯭ꯔꯕꯣ? ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯁꯦ? ꯏꯉꯦꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ꯫ ꯏꯉꯦꯂꯩꯅ ꯍꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕꯗꯨꯅ ꯈꯜꯂꯤ, ꯍꯟꯗꯛꯇꯤ ꯇꯥꯔ ꯃꯥꯜꯂꯦꯍꯦ ꯇꯞꯅ ꯍꯥꯏꯔꯁꯨ꯫ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯩꯗꯤ ꯇꯣꯝꯕꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯣꯝꯕ ꯍꯣꯏꯗ ꯂꯥꯛꯄ ꯌꯥꯔꯕꯅꯤ, ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯀꯤꯌꯦ꯫ ꯇꯣꯝꯕ ꯍꯧꯅ ꯍꯥꯏꯔꯛꯏ, ꯑꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯤꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ, ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯏꯉꯦꯂꯩ
ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣ ꯑꯗꯨꯗꯤ ꯇꯥ ꯇꯣꯝꯕꯅ ꯁꯤꯗꯒꯤꯗꯤ ꯇꯥ ꯇꯣꯝꯕ ꯍꯣꯏꯗ ꯂꯩꯔꯁꯦ, ꯁꯤꯗ ꯑꯩ ꯏꯊꯟꯇ ꯂꯩꯕꯗꯣ ꯀꯤꯔꯗꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯂꯣꯏꯔꯦ, ꯕꯥꯞꯀꯥꯗꯤ ꯐꯖꯅ ꯁꯥꯒꯠꯂꯤꯅꯦ꯫ ꯈꯅꯥꯎꯒꯁꯦ ꯂꯣꯏꯅ ꯆꯦꯈꯥꯏꯗꯣꯔꯦ ꯂꯥꯎꯕꯗ꯫ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯧꯅ, "ꯍꯣ ꯀꯅꯥꯅꯣ ꯅꯪꯅ ꯀꯤꯔꯤꯁꯤꯕꯣ? ꯅꯪꯅ ꯀꯤ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣꯕ?" "ꯈꯪꯗꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯗꯤ ꯌꯥꯝ ꯀꯤꯖꯩ, ꯑꯗꯨꯒ ꯃꯤꯅ ꯐꯨꯕꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯕꯨꯠ ꯍꯦꯛ ꯂꯥꯛꯏ ꯃꯔꯛꯇ, ꯌꯥꯝ ꯀꯤꯖꯩ ꯑꯗꯨꯒꯤ ꯕꯨꯠꯇꯣ, ꯑꯗꯨꯒꯤꯅꯦ." ꯇꯣꯝꯕꯅ ꯍꯧꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯒꯤ ꯕꯨꯠꯇꯨꯅ ꯅꯪꯕꯨ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯨꯕꯣ?" "ꯈꯪꯗꯦ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯃꯁꯛꯇꯨꯁꯨ ꯌꯥꯝ ꯀꯤꯖꯩ, ꯀꯟꯕꯤꯅꯕꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ." ꯇꯣꯝꯕ ꯍꯧꯅ ꯑꯃꯨꯛꯀꯁꯨ, "ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕ, ꯃꯥꯅ ꯇꯥꯟꯅꯔꯛꯑꯗꯤ?" ꯏꯉꯦꯜꯂꯩ ꯀꯞꯄꯨ ꯀꯞꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩꯗꯁꯨ ꯋꯥꯕ, ꯁꯤꯔ ꯐꯥꯎꯕꯗꯁꯨ ꯑꯋꯥꯕ ꯑꯀꯤꯕ ꯉꯥꯛꯇ, ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ, ꯏꯃꯥ ꯅꯠꯇꯅ꯫ ꯍꯧꯖꯤꯛꯅ ꯑꯩ ꯏꯊꯟꯇ, ꯃꯗꯨꯒꯤ ꯕꯨꯠꯇꯨꯅ ꯇꯥꯟꯅꯔꯛꯂꯕꯗꯤ ꯑꯩꯅ ꯁꯤꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯦꯛꯇ ꯆꯣꯡꯊꯗꯨꯅ ꯏꯔꯨꯞꯄꯒ ꯂꯩ, ꯃꯥꯅ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯁꯨꯛ ꯃꯇꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯕꯨꯠ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯇꯥ ꯇꯣꯝꯕ, ꯅꯪꯅ ꯏꯍꯥꯟ ꯍꯥꯜꯂꯤ." ꯇꯣꯝꯕꯅ ꯑꯃꯨꯛ, "ꯑꯦ, ꯉꯁꯥꯏꯒꯤ ꯕꯨꯠ ꯅꯨꯄꯥꯗꯨꯗꯤ ꯃꯥꯗꯤ ꯏꯁꯤꯡꯗ ꯀꯨꯝꯃꯛꯇꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ?" "ꯃꯥꯗꯤ ꯏꯁꯤꯡꯗ ꯁꯤꯕ ꯅꯠꯇꯦ, ꯑꯗꯨꯅ ꯏꯁꯤꯡꯗꯗꯤ ꯃꯥꯗꯤ ꯀꯨꯝꯃꯛꯇꯦ." "ꯑꯩꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯇꯣ ꯐꯖꯅ ꯇꯩꯌꯨ, ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯀꯦ, ꯅꯨꯡꯇꯤꯒꯤ ꯇꯩꯒꯗꯕꯅꯤꯀꯣ." ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯃꯁꯨ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯨꯊꯣꯔꯛꯂꯒ, "ꯁꯦ, ꯁꯤ ꯆꯥꯎ, ꯁꯤꯁꯨ ꯍꯤꯗꯥꯛꯅꯤ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯅꯥ ꯄꯪꯕꯕꯨ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯅꯕ꯭ꯔꯅꯦ? ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤ ꯀꯌꯥ ꯑꯃ ꯃꯅꯥ ꯇꯥꯊꯤꯔꯒ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤꯅ ꯅꯥ ꯇꯥꯔꯒ ꯁꯤꯕ ꯈꯪꯗꯦꯗ ꯑꯩꯕꯣ." "ꯑꯁ, ꯅꯥ ꯇꯥꯊꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ, ꯀꯣꯛꯇꯤ ꯑꯗꯨꯝ ꯋꯥꯡꯉꯤꯅꯦ ꯅꯪ." "ꯑꯣ ꯑꯗꯨꯅꯅꯦ, ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ, ꯑꯗꯨꯒ ꯏꯖꯜ ꯏꯉꯦꯜꯂꯩꯒꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤꯅꯤ, ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯁꯨ ꯅꯠꯇꯦ, ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯁꯣꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯂꯥꯌꯦꯡꯕꯗꯣ ꯑꯗꯨꯝ ꯉꯝꯅꯤ ꯍꯥꯏꯅꯕꯅꯤ." "ꯑꯣ, ꯍꯣꯏ, ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ, ꯍꯤꯗꯥꯛꯇꯣ ꯇꯩꯕ ꯀꯥꯎꯅꯤꯀꯣ." ꯑꯁꯨꯝꯅ ꯇꯣꯝꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯆꯠꯂꯝꯃꯤ, ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯑꯊꯦꯕꯅ, "ꯏꯇꯥꯎ, ꯇꯣꯝꯕ, ꯅꯪ ꯍꯩ." "ꯑꯩ ꯍꯩꯒ ꯆꯥꯅꯤꯡꯗꯦꯗ, ꯅꯣꯕꯥꯞ ꯃꯦꯠꯄꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝ ꯆꯥꯖꯔꯣ, ꯑꯩꯒꯤꯗꯤ ꯆꯦꯡ ꯀꯕꯣꯛꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ." "ꯅꯪ ꯍꯩꯅꯧ ꯃꯈꯣꯡꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯍꯥꯏꯅꯩ ꯃꯤꯅ." ꯈꯥꯕꯅ, "ꯑꯣ, ꯃꯈꯥꯗꯣ ꯑꯩ ꯍꯥꯏꯔꯒꯦꯁꯦ, ꯏꯇꯥꯎ, ꯅꯪ ꯍꯩꯅꯧ ꯃꯈꯣꯡꯗ ꯕꯨꯠ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯍꯥꯏꯅꯩ, ꯆꯨꯝꯕ꯭ꯔꯣ? ꯑꯗꯨꯒꯤ ꯄꯥꯈꯠꯇꯅ ꯍꯪꯖꯔꯤꯅꯤ, ꯅꯇꯥꯎ ꯊꯦꯕꯅ ꯍꯪꯉꯤꯗꯣ, ꯍꯩ ꯆꯥꯎ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯡ ꯀꯥꯗꯤ ꯊꯦꯕ ꯀꯥꯏꯅ, ꯂꯝꯖꯦꯜꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ, ꯋꯥ ꯉꯥꯡꯕꯗꯗꯤꯅꯦ ꯊꯦꯕ ꯅꯠꯇ꯭ꯔꯦ, ꯊꯦꯡꯒꯨꯅꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯅꯣꯛꯏ꯫ ꯇꯣꯝꯕꯅ, "ꯌꯥꯝ ꯅꯣꯛꯏꯁꯤꯀꯣ?" ꯈꯥꯕꯅ, "ꯑꯦ, ꯀꯩꯒꯤꯅꯣ, ꯀꯩꯗꯧꯔꯒꯦ?" "ꯉꯁꯤꯁꯦ ꯑꯩꯁꯦ ꯃꯅꯤꯡꯁꯦ ꯈꯔ ꯀꯣꯝꯕ, ꯑꯗꯨꯅꯅꯦ, ꯅꯣꯛꯄꯗ ꯅꯨꯡꯁꯤꯠ ꯌꯥꯎꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯂꯤꯕ." "ꯑꯁ, ꯑꯗꯣ ꯏꯇꯥꯎ, ꯍꯩꯅꯧ ꯃꯈꯣꯡꯗ ꯆꯠꯂꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯃꯤꯅ ꯍꯪꯉꯤꯁꯦ ꯇꯥꯁꯤꯟꯅꯗꯦ, ꯍꯩ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅ ꯋꯥ ꯊꯩꯗꯣꯛꯇꯅ." ꯇꯣꯝꯕꯅ ꯎꯐꯦꯠ ꯇꯧꯔꯒ, "ꯅꯥꯄꯪꯕꯤ ꯑꯃꯒ ꯂꯣꯏꯅꯔꯨꯗꯅ ꯑꯩꯁꯨ ꯅꯥ ꯄꯪꯉꯕ ꯀꯩꯅꯣꯝ ꯇꯧꯔꯤ." "ꯍꯥ, ꯀꯔꯤꯕ? ꯁꯦꯡꯅ ꯍꯥꯏ, ꯅꯪ ꯑꯗꯨꯗ ꯆꯠꯄ꯭ꯔꯕ?" "ꯑꯁ, ꯆꯠꯇꯦꯗ, ꯀꯥꯏꯗꯩꯅꯣ." ꯑꯃꯨꯔꯩꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯂꯥꯛꯏ, ꯊꯝꯕꯧꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯝꯕꯧꯅ, "ꯇꯥ ꯈꯥꯕ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯅꯪꯗꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅ." ꯈꯥꯕꯅ ꯉꯛꯉꯛꯅ, "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯥ ꯊꯦꯕꯗ ꯍꯧꯖꯤꯛꯇꯗ ꯊꯦꯕ ꯅꯠꯇꯦ ꯊꯦꯡꯒꯨꯅꯤ ꯍꯥꯏꯗꯣ? ꯑꯩꯁꯨ ꯇꯥꯍꯧꯋꯤꯅꯦ." "ꯏꯁ, ꯀꯤꯕꯨ ꯀꯤꯁꯜꯂꯛꯏ ꯏꯕꯦꯝꯃ, ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝ ꯀꯤꯖꯔꯦ. ꯃꯇꯨꯡꯗꯒ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯆꯩ ꯆꯥꯅꯤꯀꯣ. ꯍꯥꯏꯅꯤꯡ ꯍꯥꯏꯁꯅꯨ. ꯀꯩꯅꯣ? ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ. ꯊꯝꯕꯧꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯑꯃꯨꯔꯩꯅ, ꯇꯥꯇꯣꯝꯕ, ꯍꯩꯅꯧ ꯃꯈꯣꯡꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯍꯥꯏꯁꯤꯕ ꯆꯨꯝꯕ꯭ꯔꯣ?
Mi atai maiba butka wari sabadi murum murum sole haina tai. Ta tombadi hainau makhongda hauna hauna wa ngangi hai. Chumbraba sibo. Madugi hainau makhonggi budai sabido nupagi matunga yam ine haibani. Aidi yam pakhali. Mina hainai sibo chumba jalaba. Ta tomba nupa se yam pami haina bani. Athengbada lakpa nupa ka suphai hai. Chathoku nupa ta tomba nang. Tombadu karigino khangdana yamna kanna sauning lai aduga tapna phatharaga hairei. E nangno ubusu nataba. Mina haiba wada yam thajarunada. Asika khairamlaga fukhawgatuna chatkre. Khabana murum murum soli. Karino ne magi sibo. Saubu saubu kaino. Mina hainari sibo chumba jala. Magi sibo madugi bunupi dugi manaktaga chalaba jala. Amuraina kaino. Masibo bunupi duna phabu phakraba jala. Hojiki magi maithongdo yam sauningba malida. Amuraina ta khaba ta tombase noina kharamuna amta wari sanaraga haibiyuba. Aidi yam pakhade. Madugi bunupi duna mo hoi hoi hange. Numitugi ahinga thengmada tombana ingilegi manakta laklami. Tomba ngasidi mathai khara nungaitana ui aduga tapna. Se hidak se aina sembibani. Hidak sibu kanaribra kanadabra haibisu khangde tawrisi. Ingilei tapna no fet tawna. Kanai. Tomba adumna tapna haibada ingilei na khumlakpaduda tomba yamna ngakna. Ha kaino haisibo. Nang na tarabo. Amuksto yamna tapna tombana. Thabal se phajadra. Nungsitsina marol ama liri. Yam phase. Nungsitsissu yam ingna mengna hummi. Tomba harau gumla kum tawduna. Kaino. Nangna na taraga aina su amarau risibo. Ta tomba aina na ta thiraga seran turan tadana. Hairoidaba yam haikre. Aisu yamna ikaire. Ado aibu warau binuko. Kai wanune haisibo. Ta tombane jam na haiba wada. Aina seran turana serana na takiba mayamdo. Aina bamna sagatba magdi nate. Aina tabadugi matung ina kumkibane. Ikaiba hairoidaba wasu mayam mama haikre. Tomba bab oihodadana hanagi matawgum tumina murum sole. Aduda hairakliba wahisinga tabada. Aina hena harauri na habdi khangde. Punsida dugumba matang amutasu thengajri. Kahusu umama. Atuk yamna nungsiba wahisinga da. Nungtigi nakongda adum tariba ningsingliba. Tomba phajana ngawre hanagi matawgumna ingele nakong manakta changsinduna hauna lawraklami. O kisu kaidiye nangna haikibasing adubu kari no aibu kawkrene. Ingele manakong adu haifet mehlaga hauna noklami. Ta tomba ai ta tomba da yam lankre. Tomba amukso hauna. Nangna kaidokhrage. Ngaiko ta tomba nang wagam ta ngangkano. Ai hemta nokhigeba. Ai dum pakhumpirage se. Ingele nga hakliraga makha tarai. Na pangbi aiga loinabada ta tomba nangsu angawbo ongadawri. Aina na pangba phare hairedana. Ngasaina haikrudubu hauna laurakano mi mamangda ikai. Atopo butnaga taraga aise na pangba maniba. Ai hojikti pharabaneba. Ihe sum hainakibado kawbu kawine. Nang ngasaina haikiko. Sum khanjiluraga nokninglakla male tombado thik noklamlaga amuk hauna nokthoragre. As aidi bhab oirudrehe. Tanja aduda makoi ani phaminaringaida tunglomdagi leitumlangupagumna tawrami. Karino haiduna yenglubada tombadi khangge tawi. Yamna phibam tadaba mamai mamit ikai kaiba musuk muba awangba nupagi sawong saban manba ama laptakna leptuna leirami. Madu ubada ingelaidi kiman kibana istingda chongthakre. But nupa aduna lawraklami. Ingele masigi taibong mi ase maiba haibani. Maga naksinabana nangi afaba kaisu oire. Ngasidi nang bukhri aduda karaktriba phawba. Aina sangduna leigani. Aduga heka khalapagane nang boyna phaduna pugani. Asi hairamlaga tombabu suki hange tamnage. Leiba ngambra yenge matagum henna akiba saklonda changsilage aduga hairai. Taibang minangna phawdana kayam phawduina khangidana ngasidi hatoke. Tomba yamna naha oijarabasu asigumba bhut pret sanabagi. Akhoi ga mayoknabagi mantra jadu pumnamak loina khangi.
ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛꯅꯤ ꯈꯟꯗꯨꯅ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅꯗꯕꯅꯤ ꯁꯨꯞꯅꯇꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯑꯐꯕ ꯃꯔꯝ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯇꯣꯝꯕꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯀꯥꯝꯕꯗ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯀꯤꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯍꯟꯇꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯚꯨꯠꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯌꯥꯝ ꯀꯟꯈ꯭ꯔꯦꯅꯦ ꯄꯥꯛꯅ ꯍꯟꯗꯦ ꯏꯪꯉꯦꯂꯩꯕꯨ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄꯁꯨ ꯉꯥꯏꯕꯁꯨ ꯃꯥꯜꯂꯤ ꯑꯩ ꯉꯁꯤꯗꯤ ꯏꯪꯉꯦꯂꯩꯕꯨ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯚꯨꯠ ꯅꯨꯄꯥꯗꯨꯒ ꯇꯣꯝꯕꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯁꯨ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯚꯨꯠ ꯑꯗꯨ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯒ ꯈꯔ ꯂꯥꯞꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯇꯣꯝꯕꯒ ꯏꯪꯉꯦꯂꯩꯒ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯇꯣꯝꯕꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ ꯏꯪꯉꯦꯂꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯉꯁꯥꯏꯒꯤ ꯚꯨꯠꯇꯣ ꯂꯥꯛꯑꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯃꯗꯨꯒꯤ ꯚꯨꯠꯇꯣ ꯃꯥꯏꯕꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯦ ꯍꯥꯏꯅꯩ ꯇꯥꯇꯣꯝꯕꯁꯨ ꯍꯧꯖꯤꯛ ꯂꯧꯕꯨꯛꯇ ꯆꯠꯇꯣꯏꯔꯣ ꯑꯩ ꯏꯊꯟꯇ ꯂꯩꯔꯤꯉꯩꯗ ꯃꯥꯃꯨꯛ ꯂꯥꯛꯑꯗꯤ ꯀꯤꯖꯩ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯂꯥꯛꯀꯦ ꯂꯥꯛꯀꯅꯨ ꯑꯩꯅ ꯈꯪꯕ ꯂꯩ ꯃꯥꯅ ꯀꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯁꯦ ꯂꯥꯟꯁꯤꯟꯕ ꯉꯝꯂꯣꯏ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯗꯣ ꯆꯪꯗꯅꯕ ꯏꯪꯈꯣꯜꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯂꯩꯋꯥ ꯑꯀꯟꯕ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯩꯅꯁꯨ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯝꯒꯦ ꯑꯩꯗꯤ ꯆꯪꯕ ꯌꯥꯔꯤꯁꯤꯗꯤ ꯚꯨꯠ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯈꯟꯕ ꯃꯤꯉꯣꯟꯗ ꯀꯤꯍꯟꯕ ꯑꯐꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯃꯗꯨꯁꯤꯡ ꯑꯗꯣ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯕꯅꯤ ꯁꯪꯒꯣꯏ ꯑꯁꯤꯗꯅꯦ ꯂꯩꯕ ꯀꯤꯔꯒꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯂꯩꯔꯝꯃꯨ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯕꯗ ꯏꯪꯉꯦꯂꯩꯅ ꯑꯃꯨꯛ ꯂꯧꯕꯨꯛ ꯆꯠꯇꯣꯔꯕꯣ ꯆꯠꯇꯣꯔꯦ ꯉꯁꯤꯗꯤ ꯑꯩ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩꯗ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯍꯣꯔꯦꯟ ꯑꯩ ꯊꯣꯡꯕꯤꯔꯝꯃꯨꯔꯥ ꯚꯨꯠꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯇꯥꯗ꯭ꯔꯤ ꯑꯗꯨꯗꯤ ꯍꯣꯏ ꯚꯨꯠꯁꯦ ꯀꯧꯔꯒ ꯍꯨꯔꯥꯟꯕ ꯆꯠꯍꯟꯕ ꯑꯗꯒꯤ ꯃꯤ ꯍꯥꯠꯍꯟꯕ ꯇꯝꯅꯍꯟꯕ ꯑꯗꯨꯝꯕꯗꯤ ꯇꯥꯏ ꯃꯥꯏꯕ ꯑꯣꯏꯔꯒ ꯑꯗꯨꯐꯥꯎ ꯈꯪꯗꯕ ꯈꯪꯗꯦꯕ ꯑꯩꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯔꯩꯒ ꯈꯥꯕꯒ ꯆꯪꯂꯛꯂꯝꯃꯤ ꯈꯥꯕꯅ ꯏꯇꯥꯎ ꯀꯩꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯏꯇꯥꯎ ꯂꯥꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯁꯨꯝꯅ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯗꯣ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯏꯪꯉꯦꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯔꯩꯅꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯚꯨꯠ ꯅꯨꯄꯤꯗꯨꯅꯒ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯗꯨꯒꯗꯤ ꯌꯥꯔꯣꯏ ꯃꯔꯝꯁꯨ ꯃꯣꯛꯏ ꯃꯁꯛꯁꯨ ꯐꯖꯩ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯧꯁꯤꯡꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯩꯇꯕ ꯌꯥꯗꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯍꯜ ꯅꯨꯄꯥ ꯈꯔꯅ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯅꯪꯕꯨ ꯈꯨꯎ ꯅꯥꯕꯒꯤ ꯍꯤꯗꯥꯛꯀ ꯂꯩꯔꯤꯕ꯭ꯔꯣ ꯅꯄꯨꯁꯦ ꯈꯨꯎ ꯑꯁꯦ ꯐꯝꯂꯤꯉꯩ ꯐꯩ ꯆꯠꯂꯤꯉꯩ ꯑꯃ ꯐꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯑꯗꯒꯤ ꯐꯝꯊꯔꯝꯗꯥꯏꯁꯦ ꯇꯟꯗꯟ ꯄꯥꯏꯔꯦꯍꯦ ꯆꯤꯛꯄꯗ ꯂꯩꯌꯦꯕꯨ ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯑꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯑꯩ ꯁꯤꯕ ꯌꯥꯄꯣꯠꯇ꯭ꯔꯤꯗ ꯏꯁꯨ ꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯈꯤꯗꯧꯔꯤꯕꯅꯤ ꯈꯥꯕꯅ ꯏꯄꯨ ꯃꯥꯅꯦ ꯏꯄꯨ ꯑꯩꯗꯤ ꯂꯨꯍꯣꯡꯉꯔꯣꯏꯗ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯍꯥꯏꯕꯒ ꯇꯧꯕꯒ ꯚꯨꯠ ꯅꯨꯄꯥꯗꯣ ꯇꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯇꯝꯅ ꯂꯥꯛꯄꯗꯣ ꯏꯪꯉꯦꯂꯩꯅ ꯎꯔꯝꯃꯤ ꯏꯪꯉꯦꯂꯩ ꯄꯥꯈꯠꯅ ꯂꯥꯏꯗꯅ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯍꯥꯏꯒꯨꯝꯂꯗꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯀꯣꯟꯊꯣꯡ ꯃꯌꯥ ꯌꯧꯔꯛꯄꯗꯒꯤ ꯅꯛꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯏꯪꯉꯦꯂꯩ ꯃꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯖꯩ ꯆꯥꯛ ꯏꯁꯤꯡ ꯄ꯭ꯔꯞ ꯊꯣꯡꯗꯣꯛꯂꯦ ꯃꯗꯨ ꯂꯣꯏꯔꯒ ꯏꯪꯈꯣꯜꯗ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯦ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯇꯣꯝꯕꯗꯣ ꯀꯔꯤꯒꯤꯅೋ ꯃꯔꯝꯁꯨ ꯌꯥꯝꯅ ꯈꯪꯗꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ ꯁꯨꯃꯥꯏꯅꯒ ꯂꯧꯕꯨꯛꯇꯒꯤ ꯋꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛꯀ ꯊꯥꯡꯗꯣꯛꯑꯒ ꯂꯩꯔꯝꯕ ꯀꯥꯏꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤ ꯅꯪꯁꯨ ꯆꯥꯁꯤꯜꯂꯛꯑꯣꯗꯅ ꯌꯥꯗꯦ ꯚꯨꯠ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯒꯗꯕꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯇꯝꯗꯨꯅ ꯅꯈꯣꯏꯅ ꯄꯤꯒꯗꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯒꯦꯀꯣ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯑꯅꯤ ꯍꯨꯛꯄꯒ ꯇꯣꯝꯕꯅ ꯁꯨꯒꯠꯂꯒ ꯊꯨꯝꯁꯤꯗꯤ ꯏꯪꯉꯦꯂꯩ ꯏꯄꯥ ꯄꯥꯈꯠꯅ
ꯌꯥꯝ ꯌꯥꯛꯄ꯭ꯔꯣ? ꯇꯣꯝꯕ ꯈꯔ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯇꯧꯅ ꯌꯥꯛꯇꯦ. ꯑꯗꯨꯗꯤ ꯌꯥꯝ ꯆꯝꯕ꯭ꯔꯣ? ꯆꯝꯗꯦ. ꯏꯉꯦꯂꯩ ꯏꯁꯨꯛ ꯁꯨꯛꯊꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯌꯥꯛꯄꯁꯨ ꯅꯠꯇꯕ ꯆꯝꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗꯤ ꯀꯩꯅꯣ? ꯇꯣꯝꯕ ꯏꯉꯦꯂꯩꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯏ. ꯆꯞ ꯆꯥꯏ. ꯏꯉꯦꯂꯩ ꯁꯥꯎꯅ ꯅꯍꯥ ꯃꯈꯩꯗꯤ ꯇꯣꯝꯕꯗꯣ ꯃꯊꯟꯇꯅꯤ, ꯋꯥꯔꯤ ꯁꯥꯐꯝꯒ ꯂꯩꯕ ꯅꯠꯇꯦ. ꯅꯨꯃꯤꯗꯥꯡꯗꯁꯨ ꯏꯉꯦꯂꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯥꯕꯜ ꯌꯦꯡꯂꯤ. ꯇꯣꯝꯕꯅ ꯑꯩꯁꯦ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦ. ꯅꯍꯥꯟꯈꯩ ꯍꯦꯛ ꯍꯦꯛ ꯆꯠꯄꯗꯨꯗ ꯆꯠꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯇꯣꯝꯕꯅ ꯁꯠ ꯏꯉꯦꯂꯩꯗ ꯉꯥꯏꯈꯣ, ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ. ꯃꯥꯏꯕ ꯐꯅ ꯑꯍꯩꯕ ꯑꯣꯏꯔꯕꯁꯨ ꯕꯨꯠꯁꯦ ꯍꯦꯛꯇ ꯎꯕꯗ ꯑꯀꯤꯕ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯕꯅꯤ. ꯑꯗꯣ ꯅꯪꯗꯤ ꯑꯀꯤꯕ ꯐꯥꯎꯗꯦ ꯑꯩꯅ ꯎꯕꯁꯤꯗ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯏꯕ ꯐꯥꯎꯕ ꯑꯣꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ? ꯑꯁ, ꯑꯩꯗꯤ ꯃꯥꯏꯕꯁꯨ ꯅꯠꯇꯅ ꯆꯨꯝꯅ ꯁꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯈꯛꯇꯅꯤ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯀꯩꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ. ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯈꯟꯗꯦ. ꯑꯩꯅ ꯍꯪꯈꯤꯕꯗꯨꯗꯤ ꯈꯨꯝꯃꯛꯇꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩ. ꯑꯣ ꯑꯗꯨꯕꯨꯔꯣ, ꯕꯨꯠ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯎꯠꯊꯣꯛꯄ ꯉꯝꯗꯦ. ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯇꯨꯀꯠꯆꯕ ꯐꯥꯎꯕꯤꯗꯕ ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯟꯖꯕ ꯇꯥ ꯇꯣꯝꯕꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯕꯤꯈꯤꯕꯗꯣ, ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯊꯟꯇ ꯂꯩꯕꯗꯨꯕꯨ ꯀꯤꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯈꯤꯕꯗꯣ, ꯑꯩ ꯃꯗꯨ ꯇꯥꯏ. ꯃꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯉꯤ. ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯑꯗꯨꯅ ꯑꯩꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯎꯠꯄ ꯁꯨꯛꯉꯝ ꯉꯝꯗꯦ. ꯈꯪꯗ꯭ꯔꯦ, ꯑꯩ ꯍꯩꯇ꯭ꯔꯦ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯏꯉꯦꯂꯩꯅ ꯑꯩꯗꯤ ꯁꯪꯒꯣꯏꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ. ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦ. ꯂꯝꯍꯥꯡꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯦ. ꯊꯦꯡꯂꯦ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯇꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯒ ꯈꯔ ꯅꯛꯅꯕ ꯃꯅꯤꯡ ꯃꯃꯥꯡꯒꯤ ꯌꯨꯝꯁꯤꯡꯗ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯇꯧꯔꯝꯃꯤ. ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯃꯤ. ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥ ꯐꯥꯎꯕ ꯀꯤꯔꯦ. ꯇꯣꯝꯕꯗꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯅ ꯐꯖꯅ ꯇꯨꯝꯊꯈ꯭ꯔꯦ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯗꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯁꯥꯃꯤꯟ ꯑꯃꯠꯇ ꯐꯪꯗꯅꯕ ꯂꯩꯋꯥ ꯇꯝꯕꯤꯔꯝꯕ ꯃꯔꯝꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯏꯉꯦꯂꯩꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯗꯨ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ. ꯏꯁ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯖꯨꯒꯣꯠ ꯆꯥꯗꯕ, ꯅꯥꯕꯨ ꯇꯥꯗꯕ ꯕꯨꯠ ꯅꯨꯄꯥꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ. ꯑꯩ ꯐꯥꯎꯕ ꯀꯤꯔꯦ. ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯩ ꯀꯩꯗꯧꯁꯤꯒꯦ? ꯏꯉꯦꯂꯩꯗꯨ ꯇꯝꯅꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ. ꯏꯉꯦꯂꯩ ꯁꯥꯎꯅ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯌꯥꯝ ꯊꯨꯅ ꯇꯝꯅꯕꯁꯦ ꯇꯣꯛꯇ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯤꯕꯨ ꯀꯤꯍꯜꯂꯤꯗꯨꯕꯣ? ꯅꯪꯕꯨ ꯍꯥꯠꯈꯤꯕꯁꯨ ꯅꯠꯇꯦ. ꯅꯪꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯃꯤꯁꯤꯡꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯀꯤꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥꯗꯨ ꯇꯝꯅꯕ ꯇꯣꯛꯂꯒ ꯏꯉꯦꯂꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯦ. ꯇꯝꯅꯕ ꯍꯥꯏꯕꯁꯦ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯃꯆꯠꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤ. ꯅꯪꯅ ꯊꯤꯡꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯃꯥꯏꯕꯗꯨꯅ ꯅꯪꯒꯤ ꯆꯥꯛꯊꯥ ꯀꯌꯥꯝ ꯄꯤꯒꯦ? ꯅꯪꯅ ꯕꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯡꯃꯗ ꯋꯥ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯕꯨꯠꯀꯤ ꯑꯣꯏꯕ ꯃꯍꯩ ꯆꯥꯡꯌꯦꯡꯅꯔꯛꯂꯦ. ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯝꯅꯕꯗꯤ ꯇꯣꯛꯈ꯭ꯔꯦ. ꯃꯤꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯕꯁꯨ ꯇꯨꯝꯕꯗꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ. ꯇꯣꯝꯕ ꯍꯥꯏꯐꯦꯠ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯉꯦꯂꯩ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯦ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯤꯒꯤ ꯕꯨꯠ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯀꯟꯕ ꯁꯥꯔꯤꯁꯤꯕꯣ? ꯃꯍꯩ ꯆꯥꯡ ꯌꯦꯡꯅꯕ ꯑꯗꯨꯗ ꯏꯉꯦꯂꯩ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯩ ꯆꯥꯡ ꯌꯦꯡꯅꯕꯗꯤ ꯂꯦꯞꯂꯝꯗꯦ. ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗꯒꯤꯗꯤ ꯕꯨꯠ ꯅꯨꯄꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ. ꯇꯣꯝꯕꯅ ꯏꯉꯦꯂꯩꯗ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯁꯤꯅ? ꯂꯣꯏ ꯁꯣꯛꯏꯅꯦꯁꯦ. ꯏꯉꯦꯂꯩꯗꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯃꯇꯠ ꯃꯇꯠ ꯍꯣꯟꯗꯨꯅ ꯌꯨꯝꯊꯪꯅꯕ ꯌꯨꯝꯁꯤꯡꯁꯤꯗ ꯃꯥꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯕ ꯃꯑꯣꯡꯗ ꯊꯝꯅꯔꯤ. ꯌꯦꯡꯉꯨ, ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯀꯞꯅꯔꯤ. ꯌꯥꯝ ꯐꯠꯇꯕ ꯕꯨꯠꯅꯤ. ꯅꯨꯄꯥ ꯐꯥꯎꯕ ꯀꯤꯕꯅ ꯀꯞꯄ ꯌꯥꯎꯔꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯇꯣꯝꯕ ꯏꯉꯦꯂꯩꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯍꯤꯗꯥꯛ ꯇꯧꯕꯤꯔꯝꯃꯤ. ꯉꯁꯥꯏꯒꯤ ꯇꯝꯅꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯄꯥ ꯑꯃꯅ ꯅꯠꯇꯦ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯛꯇꯔ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯇꯥꯟꯅꯍꯧꯒꯦ? ꯑꯩꯈꯣꯏꯁꯨ ꯇꯥꯏꯌꯦ ꯗꯥꯗꯥ.
ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯑꯗꯨꯃꯨꯛ ꯀꯤꯕ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯑꯃꯨꯛ, ꯑꯉꯥꯡꯁꯥ, ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏꯀꯣ꯫ ꯍꯧꯖꯤꯛꯃꯛ ꯃꯥꯏꯕ ꯑꯍꯩꯕ ꯑꯐꯕ ꯑꯃ ꯇꯥꯟꯅꯍꯧꯗꯕ ꯌꯥꯗꯦꯀꯣ, ꯌꯥꯝꯅ ꯊꯨꯅ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ, ꯃꯥꯏꯕ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯑꯉꯥꯡ ꯃꯥꯏꯕ ꯁꯥꯕ ꯑꯃ ꯂꯩꯕꯁꯦ, ꯇꯣꯝꯕ ꯍꯥꯏꯕꯁꯤꯅ ꯚꯨꯠ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ, ꯇꯣꯝꯕꯅꯕꯣ? ꯑꯗꯨꯃꯛꯇꯤ ꯊꯥꯖꯗꯦꯗ꯫ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯗꯨꯃꯛ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯗ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃꯅꯁꯨ, ꯇꯣꯝꯕꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯀꯥꯟꯅꯗꯦ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯕ ꯐꯪꯉꯣꯏ꯫ ꯃꯥꯏꯕ ꯑꯐꯕ ꯑꯃ ꯍꯧꯖꯤꯛꯃꯛ ꯀꯧꯅꯅꯕ ꯇꯧꯁꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯉꯥꯏꯔꯒ ꯂꯩꯔꯔꯣꯏꯁꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯧ ꯅꯍꯥ ꯈꯔꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯩꯗꯤ ꯇꯣꯝꯕꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯥꯜꯂꯤ꯫ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯃꯥꯏꯕ ꯁꯥꯕꯁꯤꯡꯁꯦ ꯃꯍꯩ ꯆꯥꯡ ꯌꯦꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯚꯨꯠ ꯁꯥꯟꯅꯗꯕ ꯃꯥꯏꯕ ꯂꯩꯕ ꯍꯧꯅꯗꯦꯗ꯫ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯥꯜ ꯂꯩꯕꯗꯨꯅꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯊꯣꯛꯂꯛꯄꯗ ꯌꯥꯎꯗ꯭ꯔꯤꯁꯤꯅꯤ꯫ ꯌꯥꯔꯦ꯫ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯉꯩꯗꯅꯦ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯒꯅꯨ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯗꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯄꯨꯜꯂꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯨꯔꯥ? ꯏꯍꯦ, ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ? ꯉꯔꯥꯡ ꯑꯍꯤꯡ ꯇꯝꯅꯈꯤꯕꯗꯣ ꯅꯪꯗꯤ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ? ꯇꯣꯝꯕ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯇꯥꯗꯕꯅꯤ꯫ ꯃꯥꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯏꯪꯉꯦꯂꯩꯒ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯩ ꯆꯥꯡ ꯌꯦꯡꯅꯔꯝꯕ ꯑꯗꯨꯈꯛꯅꯤ꯫ ꯇꯣꯝꯕꯅ, ꯍꯣꯏ, ꯑꯩ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ꯫ ꯑꯍꯜ ꯑꯗꯨꯅ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯅꯔꯤ꯫ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯏꯪꯉꯦꯂꯩꯗ, ꯑꯩꯗꯤ ꯉꯔꯥꯡ ꯇꯨꯝꯃꯤꯉꯩꯗ ꯀꯩꯝꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯚꯨꯠ ꯅꯨꯄꯥꯗꯨꯅ ꯇꯝꯅꯔꯛꯏꯁꯤꯕꯣ? ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯇꯥ ꯇꯣꯝꯕ ꯍꯣꯏꯗ ꯂꯩꯕꯒꯤꯅꯦ ꯍꯥꯏ꯫ ꯇꯥ ꯇꯣꯝꯕ, ꯃꯤ ꯑꯇꯣꯞꯄꯁꯤꯡꯗ ꯁꯨꯃꯥꯏꯅ ꯑꯀꯤ ꯑꯈꯪ ꯅꯪꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯇꯧꯔꯛꯇ꯭ꯔꯤ, ꯍꯩꯁꯨ ꯍꯩꯅꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯌꯥꯔꯣꯏ ꯆꯠꯄ, ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯕꯅꯤꯅ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯇꯥ ꯇꯣꯝꯕ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ꯫ ꯇꯣꯝꯕ ꯇꯁꯦꯡꯕꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯥꯅ ꯅꯣꯡꯃꯇꯁꯨ ꯇꯧꯒꯦ ꯈꯜꯂꯨꯗ꯭ꯔꯕ ꯚꯨꯠ ꯁꯥꯟꯅꯗꯨꯅ ꯇꯝꯅꯍꯟꯕ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯅꯕ ꯋꯥꯉꯥꯡ ꯉꯥꯡꯂꯛꯄ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯃꯣꯏ ꯑꯗꯨꯗ ꯁꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯠꯇꯅ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯇꯦꯗ꯫ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯔꯤ꯫ ꯀꯩꯒꯤ? ꯅꯨꯄꯤ ꯆꯦꯟꯕꯒꯤ꯫ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯑꯁꯤꯗꯤ꯫ ꯑꯗꯨꯁꯨ ꯚꯨꯠ ꯅꯨꯄꯤ? ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ? ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯋꯥꯡꯅ ꯈꯟꯕꯤꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯗꯅꯕꯨ ꯇꯜꯂꯤ ꯍꯥꯏꯗꯅ ꯍꯣꯠꯅꯗꯕꯅꯤ꯫ ꯃꯥꯏꯕ ꯁꯥꯕ ꯃꯤꯁꯤꯡ ꯑꯁꯦ ꯚꯨꯠ ꯅꯨꯄꯤ ꯑꯃꯃꯝꯗ ꯂꯣꯏ ꯀꯣꯏꯕꯅꯤ꯫ ꯌꯥꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ꯫ ꯀꯣꯟꯅ ꯑꯗꯨꯝ ꯊꯥꯖꯔꯣ꯫ ꯍꯤꯗꯥꯛꯇꯣ ꯑꯣꯏꯅ ꯐꯖꯅ ꯇꯩꯁꯜꯂꯨ꯫ ꯍꯣꯏ, ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯥ ꯇꯣꯝꯕꯅ ꯇꯝꯅꯕ ꯑꯣꯏꯅ ꯎꯔꯤꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ꯫ ꯍꯣꯔꯦꯟ ꯃꯥꯏꯕ ꯂꯥꯛꯂꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯈꯪꯗꯣꯏꯅꯤ꯫ ꯇꯣꯝꯕ ꯏꯪꯉꯦꯂꯩꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯍꯣꯏ, ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤꯅ ꯈꯜꯂꯔꯣꯏ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ, ꯑꯃꯨꯔꯩꯅ ꯁꯥꯎꯅꯤ꯫ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯅ ꯇꯥꯏꯔꯦꯟ ꯃꯁꯥꯁꯤꯅ ꯐꯨꯗꯔꯛꯑꯅꯤꯀꯣ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯊꯃꯣꯏ ꯑꯗꯨꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ꯫ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯕꯨ ꯈꯪꯗꯦ, ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅ꯫ ꯌꯥꯝ ꯍꯩ꯫ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦꯀꯣ, ꯅꯪ ꯄꯣꯊꯥꯔꯝꯃꯣ꯫ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯕꯗꯣ ꯑꯩ ꯑꯃꯨꯛ ꯌꯥꯎꯔꯨꯗꯣꯏꯅꯤ꯫ ꯇꯣꯝꯕ ꯏꯪꯉꯦꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯅꯊꯟꯗ ꯂꯩꯕ ꯀꯤꯕ꯭ꯔꯣ? ꯉꯁꯥꯏ ꯑꯩ ꯆꯠꯈ꯭ꯔꯤꯉꯩꯗ? ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯀꯩꯝꯇ ꯂꯩꯇꯦ꯫ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯃꯐꯝꯁꯤꯗ ꯂꯩꯕꯗꯣ ꯁꯤꯔꯣꯏ ꯅꯥꯔꯣꯏꯗꯕꯒꯨꯝꯅ ꯈꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯌꯨꯝꯁꯦ ꯃꯆꯥ ꯃꯁꯨꯅ ꯂꯩꯕꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅꯕ ꯂꯥꯏꯋꯥ ꯏꯪꯈꯣꯜ ꯑꯁꯤꯗ ꯁꯣꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏ꯫ ꯑꯗꯨꯒꯤ ꯐꯠꯇꯕꯗꯤ ꯆꯪꯕ ꯉꯝꯗꯦꯗꯅ꯫ ꯐꯔꯦ, ꯄꯣꯊꯥꯔꯣ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯇꯣꯝꯕꯅ ꯑꯃꯨꯛꯁꯨ ꯏꯪꯉꯦꯂꯩꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯃꯁꯥ ꯀꯟꯈꯠꯅꯕ ꯂꯥꯏꯋꯥ ꯀꯥꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕꯕꯨ ꯄ꯭ꯔꯞ ꯀꯧꯅꯅꯕ ꯃꯥꯏꯕꯒꯤ ꯂꯩꯐꯝ ꯇꯥꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ, ꯁꯤꯁꯦ ꯃꯥꯏꯕ ꯈꯣꯡꯅꯦꯝꯒꯤ ꯃꯌꯨꯝ ꯈꯪꯕ ꯑꯃꯒ ꯆꯠꯃꯤꯟꯅꯔꯣ꯫ ꯁꯨꯝ ꯅꯩꯅꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯇꯝꯁꯦ ꯅꯣꯏꯕꯨ ꯌꯥꯝꯅ ꯊꯤꯟꯊꯔꯦ ꯍꯥꯏꯕ ꯋꯥꯅꯤꯅꯦ ꯅꯣꯏꯕꯨ꯫ ꯅꯨꯄꯥ ꯑꯃꯅ, ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯆꯠꯂꯨꯔꯒꯦ꯫ ꯑꯍꯜ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ?
Noi heng angnabada khanawgase khara hekta kangi haiwani. Nupa aduna tapna. Kura, warobino. Aidi pakhatpa akibase yade. Phi hekta mangsile. Hakjangse thak hekta ni. Aduna lamlamna chatpase ngamgadra ngamoidra khangde. Adugini kura. Hoi. Ai angang ama ni ga tawraga chalurage. Sor sangna hontaraga amo. Ai sunupan. Langpai chatpa khotpa adum tawriban. Lai tin adum marak da thengnariban. Adubu ngarangi adudi as. Aidi siri na khaluraban. Angang kapagi makhol tamthina otnai tuna hatpagi makhol. As. Ningsinglubada ai tubu chungida. Ahal aduna. Ihe. Hoine he. Adu oiragana lao. Tomboida chalusi. Kiba phananaba kari no khara solhansi. Laikai chingan bi mauna ha kharana de. Ngarangi tamnariba adu tombanani haiduna kanget hekta yele. As. Aidi tomba soina phasana phudaraga loina wa thokani na khale. Amana amo haire. Aisu khalini. Lam yamna lapa maiba ko chatrabasu ma oina thindaraga loina thokani haina khale. Khuladugi ahal kharana phana kana themjinaba hotlarami. Asumna ngaihak irang langnaraba matungda maiba khongnem ko chakre ngaihaki matungda maiba adusu magi manai amaga loina na yoraklam. Maiba aduna yum amada changduna mayamga punna wari ningthijana sarami maiba khongnemna. Ngasai budi wari khitang budi libire. Ado makha taba wari kharadi sandokna haibi. Oja maiba ngarang se khoi mungi oina di wari se sumai tobani. Ngarang di thabak se yam wana surubagi numidang do cha hek tokpaga ngantana tumi. Adudagi ahing nongya hek yorakpaga ihan hanbada. Angang macha se hekta hongna kapagi makol se tarakpan. Adagi di aikhoina kanai angang nuna khale. Adudai sum hogule. Khonjel se imungda kapaga chapmana khale. Madu kapna amuk tamthina phuraga hatkiba nupa amana lawba khongba. Adai kappa shrosat prekprak mayama se makhola se aigi yumgi na khada thaubuga chap hek manana tai. Tanja aduna mayamna suwari asi thaudok asi chap mane haina pau tamlami. Maiba aduna yum sing aduda koina chatuna yenglami. Amasung asumna hairami. Yamna asawbu phut amana mafam asida laklaga tawba thabak. Mauna ha amana Oza maiba masibu laikaida maiba saba amale managa di tharakpa natabra aikhoidi mabu yamna chingne. Nate ibema mina tharakpa phut nate mase mafam asida matomta lakchabani. Maiba du wakhal haifet khallaga maiba saba haibadi tombu burane. Lupa aduna tomba lakpra haiduna haifet yengi aduga tapna. Hoi tombu bune. Maiba khara saurap tawna. Hera Kadaidagino madi ana layengi khaktangni. Madugi maikaida khak khonazabani. Aduk chamba ngang adubu mana buthaduna tamna hanba kaidudine yam lapna thambikro. Madugumba tawgadaba angang nate ko. Mapa mapu haktaktagi aina muna khangi. Nungsikraba angangni. Adune. Aikhoina su haijaribado madumangni. Phare. Ngasigi ahingsidi ai khulasida lekpa tare. Aduga horen numidang lai khurumbagi pochang singada aikhoi tadarasi. Mayamado mabukning adu khara haraujarami. Maibagi chana thaknaba laifam chaphamgi harauna silami. Maiba aduna. Adudi phari. Ai tombo hoi phawbudang ayaktang gausilukhige. Asumna lakle maibado lambida tombaga hek thengnare tomba harauna. Ipo. Kuireda isu udaba. Kadaida laklibanone. Lao yumda changusi. Asumna tomba maiba khongnem amadi magi manai amu makhoi humpuna lakminare. Tombagi mayom yobada maiba khongnemna ingele lebagi samin phanglami maduda natana leirambadu su uri tombada onsinduna ibungo tomba karino ne tawrongli sibo ipubu bab amukta tahalo tombada wari pumba amata chithadana lirami aduga hairei ipu ngarangi bunu paaduna tamnaribagi maruoiba maramse ingele ne yumsida leibagi aduba he ingele di yumasida natana atopa mafam amadada thamba pamde Wari puma muna taraba matungda maiba aduna. Hoi. Aina sum samin pangbadudi ingele. Taibang miyoi bagumna nangalay minabado thoidokna. Awaba pigana balaite. Pataba samin di pangde. Adubu taibang miyoi bagili chatta. Adu gumbadadi chanade ko. Hoi, chanade. Adubu lamza sara oina. Awat panapik thanda hinglak punsi. Ingele na yumasida laibala. Laikaya sida akiba pataba mangjaba kaisu thokada balaite. Mado aina khali madugi daida khudingmang aina lawjarage khali pho maiba khongnemna sor sangna honduna phare
ꯏꯁꯨꯁꯦ ꯋꯥꯗꯤ ꯋꯥꯖꯔꯛꯂꯕꯅꯤꯗꯣ ꯐꯔꯦ ꯐꯔꯦ ꯏꯁꯨꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯏꯉꯦꯂꯩꯒꯤ ꯊꯋꯥꯏꯁꯦ ꯂꯩꯔꯩꯄꯥꯛꯇ ꯂꯝꯕꯤ ꯆꯨꯝꯅ ꯆꯠꯅꯅꯕ ꯇꯧꯁꯤꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯅ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯕꯒꯨꯝ ꯑꯃꯁꯨ ꯇꯧꯏ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯀꯥꯏꯗꯦ ꯏꯁꯨꯁꯤꯗꯤ ꯂꯥꯟꯗ ꯂꯥꯜꯂꯨ ꯍꯌꯦꯡꯋꯥꯏ ꯅꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯌꯥꯒꯅꯤꯗꯣ ꯑꯣ ꯅꯨꯡꯁꯤꯕꯅꯤꯗ ꯅꯈꯣꯏꯒꯤ ꯏꯄꯨꯗꯣ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯤꯌꯥꯝꯅ ꯃꯤꯡ ꯈꯖꯤꯛꯇꯪ ꯈꯪꯅꯔꯤꯕꯁꯦ ꯅꯣꯏꯒꯤ ꯏꯄꯨ ꯑꯗꯨꯒꯤ ꯃꯄꯥꯜꯅꯤ ꯏꯉꯦꯂꯩꯗꯤ ꯑꯣꯟꯊꯣꯛꯅꯕ ꯏꯀꯥꯏꯈ꯭ꯔꯦ ꯏꯃꯨꯡꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯃꯥꯏꯕ ꯅꯧꯅ ꯇꯝꯈꯠꯂꯛꯂꯤꯕ ꯑꯃꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒꯤꯗꯃꯛꯇ ꯅꯨꯡꯊꯤꯜꯗꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯇꯣꯝꯕꯁꯨ ꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯅ ꯑꯀꯟꯕ ꯍꯤꯀꯥꯞ ꯌꯩꯀꯥꯞ ꯐꯥꯎꯕ ꯇꯣꯝꯕꯅ ꯃꯥꯏꯕ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯉꯔꯥꯡꯒꯤ ꯏꯄꯨꯠ ꯅꯨꯄꯥ ꯑꯗꯨ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯐꯥꯎꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯕꯨꯠ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕ ꯈꯣꯡꯅꯦꯝꯁꯨ ꯍꯟꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯊꯧ ꯁꯨꯕ ꯍꯧꯅꯈ꯭ꯔꯦ ꯇꯣꯝꯕꯅ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯏꯉꯦꯂꯩꯅ ꯌꯥꯔꯣꯏ ꯍꯩꯁ ꯑꯗꯨꯗꯤ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯕꯣ ꯍꯣꯏ ꯇꯣꯛꯑꯣ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯉꯝꯒꯅꯨꯀꯣ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯑꯩꯅ ꯊꯣꯡꯕꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯍꯣ ꯌꯥꯗ꯭ꯔꯦ ꯌꯣꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯆꯪꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯏꯉꯦꯂꯩ ꯏꯁꯨꯛ ꯁꯨꯛꯊꯈ꯭ꯔꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯏꯁ ꯅꯥꯄꯪꯕꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯁꯥꯗꯣ ꯐꯖꯅ ꯀꯟꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯁꯛꯊꯤꯕꯤꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯊꯤꯀꯣ ꯕꯨꯠꯅꯤꯅ ꯈꯪꯗꯦ ꯌꯥꯝ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯇꯣꯝꯕ ꯅꯣꯛꯂꯒ ꯊꯤ ꯌꯥꯝ ꯊꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯣꯡꯃ ꯃꯥꯏꯕ ꯈꯣꯡꯅꯦꯝ ꯂꯩꯇꯕ ꯇꯟꯖꯥꯗ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯇꯝꯂꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯣꯏ ꯑꯃꯨ ꯀꯥꯊꯤꯕꯨ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯍꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯁꯨ ꯅꯍꯥꯟꯅ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯒꯤ ꯃꯈꯥꯗ ꯁꯨꯝ ꯂꯩꯗꯨ ꯇꯟꯗ꯭ꯔꯣ ꯅꯪꯒꯤ ꯑꯣꯖꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤꯅꯦ ꯃꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯐꯥꯎꯅꯅꯕ ꯑꯩ ꯇꯥꯛꯄꯤꯎꯔꯣ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯑꯃꯨꯅ ꯏꯁ ꯅꯪꯅ ꯇꯥꯛꯇꯣꯏꯕ ꯌꯥꯝ ꯍꯩꯔꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯄꯦꯟꯖꯔꯒꯦ ꯇꯟꯖꯥ ꯑꯗꯨ ꯇꯧꯕꯒꯤꯗꯤ ꯃꯥꯏꯕ ꯈꯣꯡꯅꯦꯝ ꯑꯊꯥꯞꯄ ꯈꯨꯜꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯨꯠ ꯑꯗꯨꯅ ꯀꯛ ꯀꯛ ꯏꯟꯁꯤꯜꯂꯝꯃꯤ ꯍꯩ ꯑꯃꯨ ꯍꯥꯏꯕ ꯑꯄꯪ ꯅꯪꯁꯦ ꯐꯥꯎꯕ ꯌꯥꯔꯕ ꯃꯤꯅꯤꯅꯦ ꯑꯩꯗꯤ ꯂꯣꯏꯅ ꯎꯏ ꯅꯪꯁꯦ ꯍꯩꯕꯗꯤ ꯅꯪꯒꯤ ꯑꯣꯖꯥꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯅꯪꯒꯤ ꯑꯣꯖꯥꯁꯦ ꯑꯐꯕ ꯑꯣꯖꯥ ꯅꯠꯇꯦꯅꯦ ꯌꯦꯡꯉꯨ ꯃꯥꯏꯕ ꯑꯣꯏꯕ ꯌꯥꯔꯕ ꯅꯪꯁꯦ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯒ ꯊꯝꯃꯤꯁꯦ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯆꯠꯂꯗꯤ ꯀꯥꯟꯅꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯇꯝ ꯃꯥꯡꯉꯒ ꯅꯔꯜ ꯇꯤꯡꯉꯒ ꯂꯩꯔꯤꯗꯣ ꯑꯃꯨꯅ ꯏꯁꯨꯛ ꯁꯨꯛꯊꯅ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯣꯏꯔꯕꯅꯦ ꯑꯩꯁꯦ ꯏꯁꯧ ꯂꯥꯡꯕꯗ ꯂꯩꯇ ꯂꯥꯏꯔꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯃꯥꯏꯕ ꯇꯝꯂꯤꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯗ ꯂꯣꯏꯔꯕꯅꯤ ꯅꯠꯇ꯭ꯔꯒ ꯇꯣꯛꯈ꯭ꯔꯣ ꯀꯥꯏꯗꯣ ꯑꯁ ꯌꯥꯝ ꯉꯛꯈ꯭ꯔꯄꯣꯠꯅꯤꯗ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯇꯟꯗꯅꯅꯦ ꯑꯣꯖꯥ ꯂꯩꯇ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯤꯅꯦ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯈꯪꯉꯦꯕ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡꯗꯣ ꯐꯔꯦꯁꯦ ꯀꯥꯟꯅꯗꯦ ꯃꯇꯝꯒ ꯃꯥꯡꯍꯜꯂꯣꯏꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯒꯅꯤ ꯃꯗꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤꯅꯦ ꯅꯪ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ ꯑꯃꯨꯛ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯀꯩꯅꯣꯅꯦ ꯑꯩ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯅ ꯑꯩ ꯍꯥꯠꯇꯣꯏꯔꯣ ꯑꯁ ꯑꯣꯖꯥꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯝꯗ꯭ꯔꯗꯤ ꯅꯪꯅ ꯑꯩ ꯍꯥꯠꯇꯣꯏꯔꯕ ꯕꯨꯠ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯍꯦ ꯅꯨꯄꯥ ꯊꯣꯛꯇꯕ ꯇꯧꯅꯨꯅꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯩꯁꯨ ꯍꯥꯠꯂꯣꯏꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯦ ꯑꯩꯕꯨ ꯐꯥꯖꯤꯟ ꯄꯨꯁꯤꯜꯂꯤꯕ ꯊꯝꯂꯤꯕꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯣ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯋꯥꯔꯤ ꯂꯥꯏꯋꯥ ꯃꯌꯥꯝ ꯑꯁꯤꯅ ꯌꯨꯝꯁꯤꯜꯂꯒ ꯂꯩꯕꯁꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯍꯩꯅꯤ ꯑꯗꯨꯗ ꯍꯌꯦꯡ ꯑꯣꯖꯥ ꯈꯣꯡꯅꯦꯝ ꯂꯥꯛꯂꯒ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦꯗꯀꯣ ꯃꯥ ꯂꯥꯛꯑꯁꯨ ꯑꯩꯕꯨ ꯅꯪꯅ ꯂꯥꯏꯋꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯕꯗꯤ ꯍꯌꯦꯡꯋꯥꯏ ꯃꯥ ꯂꯥꯛꯑꯁꯨ ꯅꯪꯅ ꯑꯗꯨꯝ ꯉꯝꯒꯅꯤꯗꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯩꯅ ꯅꯝꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯑꯗꯨꯗꯒꯤ ꯅꯪꯅ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯣꯏꯔꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯏꯅꯥꯛ ꯈꯨꯜꯂꯗꯕꯅꯤ ꯍꯦꯔꯥ
Sidabu, wa kuina ngangnaroisida. Muso nupa macha laibak chang yenge khantuna but nupa adubu phajan punsin badu thadokle. But ado harauna. As kaya da nungairese. Amuk hana ining tamle. Nangse, aina haidra, haikrapot neba, nang yar. Apawa maiba mo iba yarabani nangse. Sese, lao. Ngasidi nang na ibu thadok pirabani na nangi sana lupa mamal yambu poche mayamase piglaw. Chana adum hodarase. Ay ngasidagi nangi da layirtabani. Aina haibada ilo. Nang yam nungaiduni. Asam na makoy ani khara chatlaga yamda ina khunba yumamagi mapada but nupa aduna. Layramugo. Ay asidagi mamal yamda tangba poche sana lupa khara huralake. Amuna ipa pakhatna. Madudi tawguno pati. Adumay tawno. As nang se fazana panghe. Yare. Nang chalamu. Mina uraga nang amu chingnabini. But na huran mabu kanana udurige. Kanamtana khangwe. Nangi wajaduna nang se fazana panghale. Aina khara taktadi yare. Amudo but aduna haibagi matung ina prap chatkre. Asumna but aduna amu sanalupa sing adu huralaga amuk lakminari. Aduga madu mayam adu kaithok yumgi amugi nupigi angang singi pochai sing ensang napi mayam ama layduna mayumda halagli. Madu ubada amugi nupina. Kaino kadaidagi kamaina layraklibano mayamduna. Amuna noklaga aise achamba mina tetana maiba amu haibado oirabani. Magi nupina harauna oza khongnemna thausanbira boide. As phareda. Madu tabada amudu sakpham khangan hanjinduna wa thaidokduna. Hoi pharese. Isingdo chaiche namta puthoro. Pinamda thake. Asumna but nupa aduso amu khoida leire. But nupa aduna tombabu laman amukta moirabasu khumnanaba kanna singlibani madudi khangjaba nate amude. Asomdana amuk tombana nungsa marak aduda labuktagi wana halakpada chakaloiduna leirambadu ubada othoknasu maram mokredako. Othokna nusikredako. Nusi hairagi tawbani hekta ngamdaba. Kadabuna haise. Lei mi ba lei. Mi haibane but haibanate amuro oirangani. Inge leido isuk sukpa mataw aduda tomba chak chana. Hai. Sibu haunariba tawisiba. Nate. Sumaina bukanana haunagiba. Kari tawrage. Tombadu sawa malhale aduga haidai. Karigino. Mathel asukama thongisibu kaigino ha. Yamdabani. Ahum khaktani. Kaisu yamdi. Is. Kumbadi hayene. Ay horendagi aigi haino makhongda leirage. Ay lebase yam sawningba mali. Yaroi. Aigi chakti kana thongdoiba. Nangbo aikhoida lakani aikhoida leini yam haidaine. Adum legadabani. Chatpa sugya yaro. Yumma sidagi sungen hendanaba laiwa akanba masu songi. Tomba nok thoraklaga phagi tawbani he. Insang mathal yamaga nangwani haibe wani. Aisu chak adum thongakpani na khangeba. Ngelenga saidagi suklamba peri tawbado nokfet tawraga hairei. Is pisaningdana thongini asipaw khangda mali loire. Nungthildo ngaihak potharaba matungda tomba amu thabuk suba chakre. Tomba hek chakhiba ngasagi tanja yengduna leiramba maiba amu mirak narak yenglaga changlaklame. Inge leinadi icham chamna khalloi. Kanano ne? Oh, nahano maiba halamaga lakminabaduni ne. Kai yoizano aibu tuminodaba saraga leiresira. Aidi putnina. Kauraroida. Masu maiba iba mali. Aibu ubasu mali. Aibu kaurasirane. Amu inge leitamna prap changsalaglaga laiwa akan ba sizinaduna inge leibu phadana punanaba hotnarami. Inge leina pakhatna kana laurami. Kana leibage aibu mukta kanbiu. Huranba change. Adubu masa mathanda gyan thajaragli mahakti butni. Mana laujaba magi makhol khonjel ado taibang miyoiba kanana se tabiroi. Inge le ko chenduna khangli yamna kana muknari. Khanjai wakhalda pakhatna kapna. Aina laujabase kanana se tabiji. Aibu kanana kanbigani. Ta tomba natana. Ai ta tombagi manak yawnanaba kana chakragi. Asi khanduna chenthorappada konthongda amu nahangi butnupa adu leptuna leirami. Madi tombagi engkolda changba ngamdabagi amubu thajalakpa oiramba jani. Inge lei tawfom khangda yamna kanna amuga muknaraba matungda inge leibu amuna phakre aduga konthonglomda puthorakle madu ubada butnupa adu hauna noklaga. Ngasidi aina ngamledinara afawbuga saradana kamdawi khangbra. Nangi maiba afaba aduna kanba kaisu ngamaroine ha.
ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯀꯣꯟꯊꯣꯡ ꯌꯧꯔꯝꯗꯥꯏꯗꯒꯤ ꯍꯧꯔꯦ ꯑꯃꯨꯅ ꯏꯉꯦꯂꯩꯕꯨ ꯆꯤꯡꯕ ꯉꯝꯂꯛꯇꯕ ꯂꯨꯝꯕꯅ ꯚꯨꯠ ꯅꯨꯄꯥꯗꯨꯅ ꯄꯥꯈꯠꯅ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯃꯨ 이보 ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯎꯗꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯣꯔꯣ ꯆꯤꯡꯉꯒ ꯄꯨꯈ꯭ꯔꯒꯦꯕ ꯑꯩ ꯆꯪꯉꯛꯄ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯅꯊꯤꯕꯣꯡ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯅ ꯄꯤꯖꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯑꯃꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯝꯕ ꯅꯠꯇꯦ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯝꯂꯤꯕ ꯂꯩꯋꯥꯅ ꯀꯟꯃꯟꯕꯒꯤꯅꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯁꯨ ꯋꯥꯃꯟꯕꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯍꯤꯞꯇꯣꯛꯈ꯭ꯔꯦ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯑꯁ ꯅꯪꯁꯨ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯗ ꯑꯩꯅ ꯆꯪꯉꯛꯄꯁꯦ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯌꯥꯔꯦ ꯆꯠꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯉꯦꯂꯩ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯐꯥꯎꯕꯗꯤ ꯌꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯏꯃꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯂꯝꯕꯤꯗ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯗ ꯍꯦꯔꯥ ꯅꯪꯁꯤꯗꯤ ꯅꯁꯥ ꯌꯥꯝꯅ ꯁꯣꯟꯕ ꯖꯥꯠꯅꯤꯗꯅ ꯀꯣꯟꯊꯣꯡ ꯌꯧꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯀꯥꯟꯗꯨꯗ ꯅꯪꯅ ꯍꯦꯛꯇ ꯁꯣꯟꯃꯟꯗꯅ ꯑꯃꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕ ꯂꯩꯋꯥ ꯈꯔ ꯑꯃꯨꯛꯀ ꯅꯩꯅꯔꯨꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯇꯣꯝꯕ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯏꯃꯥ ꯏꯄꯦꯝꯃ ꯋꯥꯃꯟꯗꯅ ꯁꯤꯔꯝꯅꯤꯗ ꯍꯥꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯒꯗꯕ ꯋꯥꯔꯣ ꯑꯗꯨꯕꯣ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯗꯅ ꯅꯊꯤꯕꯣꯡ ꯊꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯏꯉꯦꯂꯩ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯇꯣꯝꯕꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯏꯕ ꯈꯣꯡꯅꯦꯝ ꯑꯗꯨ ꯊꯦꯡꯅꯩ ꯇꯣꯝꯕꯅ ꯍꯥꯟꯅ ꯏꯄꯨ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯀꯨꯏꯔꯦ ꯅꯍꯥꯟꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯤ ꯈꯔ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯆꯠꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯏ ꯌꯧꯔꯛꯑꯁꯤꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯅꯪꯒꯤꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦꯍꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯝ ꯂꯩꯊꯣꯛ ꯀꯩꯅꯣ ꯅꯁꯨꯒꯤꯗ ꯂꯩꯕꯕꯨ ꯂꯥꯛꯑꯣ ꯏꯄꯨ ꯅꯁꯨ ꯅꯨꯄꯤꯅ ꯆꯥꯛꯀ ꯂꯣꯏꯔꯝꯃꯅꯤ ꯈꯣꯡꯅꯦꯝꯅ ꯅꯣꯛꯂꯒ ꯊꯤꯗ ꯃꯁꯤꯗꯤ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯏꯉꯦꯂꯩꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ ꯃꯌꯨꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝꯅ ꯇꯧꯏ ꯏꯄꯨ ꯆꯪꯕꯤꯔꯛꯑꯣ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯉꯦꯂꯩ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯏꯉꯦꯂꯩꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯑꯉꯥꯎꯕꯤ ꯂꯩꯕꯥꯛꯇꯨꯗ ꯇꯨꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯕꯣ ꯃꯁꯤꯗꯤꯕ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯌꯥꯔꯦꯁꯦ ꯍꯧꯒꯠꯂꯣ ꯏꯄꯨ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯏꯉꯦꯂꯩ ꯒ꯭ꯌꯥꯟ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯗ ꯇꯣꯝꯕꯅ ꯂꯥꯎꯔꯛꯄꯗ ꯈꯣꯡꯅꯦꯝꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯈꯪꯂꯦ ꯈꯣꯡꯅꯦꯝꯅ ꯉꯥꯏꯈꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯏꯉꯦꯂꯩ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯇꯣꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯇꯥꯇꯣꯝꯕ ꯃꯣꯏ ꯌꯥꯝ ꯐꯠꯇꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯡꯅꯦꯝꯅ ꯈꯜꯂꯤ ꯑꯣ ꯚꯨꯠꯅꯤꯀꯣ ꯑꯗꯨꯕꯨ ꯃꯇꯧꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯇꯣꯝꯕꯅ ꯁꯥꯎꯅ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯀꯅꯥꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯔꯣꯁꯦ ꯕꯦꯃꯥ ꯀꯩꯁꯨ ꯀꯤꯔꯨꯅꯨ ꯍꯥꯏꯌꯣ ꯅꯍꯥꯟ ꯏꯄꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯏ ꯑꯁꯨꯝꯅ ꯏꯉꯦꯂꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯇꯣꯝꯕ ꯁꯥꯎꯅ ꯃꯟꯇ꯭ꯔ ꯁꯣꯟꯒꯦ ꯇꯧꯕꯗ ꯈꯣꯡꯅꯦꯝꯅ ꯉꯥꯏꯈꯣ ꯑꯩꯗꯤ ꯑꯍꯜ ꯑꯣꯏ ꯁꯤꯔꯕꯁꯨ ꯏꯄꯨ ꯍꯥꯟꯅ ꯁꯤꯒꯅꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯃꯨꯃꯛꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨ ꯑꯃꯁꯨꯡ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯁꯥꯊꯤꯕ ꯚꯨꯠ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅꯕꯨꯗꯤ ꯃꯥꯏꯕ ꯈꯣꯡꯅꯦꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯈꯣꯡꯅꯦꯝꯅ ꯚꯨꯠꯁꯤꯡ ꯑꯗꯨꯗ ꯅꯣꯏ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤ ꯄꯥꯝꯃꯤ ꯃꯥꯏꯕ ꯑꯃꯨꯅ ꯊꯥꯔꯛꯄꯅꯤ ꯏꯉꯦꯂꯩ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏ ꯇꯣꯝꯕꯁꯨ ꯍꯥꯠꯇꯣꯛꯑꯝꯃꯣ ꯍꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯒ ꯃꯥꯏꯕ ꯈꯣꯡꯅꯦꯝꯒ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯚꯨꯠꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯉꯁꯤꯗꯤ ꯇꯣꯝꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯒꯤ ꯃꯥꯏꯀꯩꯗ ꯑꯀꯟꯕ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯗꯨ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯩ ꯆꯥꯡ ꯌꯦꯡꯅꯕꯗ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯥꯏꯀꯩꯅ ꯌꯥꯝꯅ ꯂꯥꯛꯆꯅ ꯉꯝꯈ꯭ꯔꯦ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯔꯅꯨ ꯏꯄꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪꯗꯤ ꯅꯍꯥꯟꯅꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯎꯔꯛꯇꯦ ꯐꯩ ꯑꯗꯨꯝꯅꯅꯦ ꯑꯗꯨꯝ ꯌꯥꯎꯗꯅ ꯂꯩꯌꯨ ꯏꯉꯦꯂꯩ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯏꯄꯨ ꯑꯩ
ꯊꯋꯥꯏꯁꯤꯡꯒꯤ ꯂꯩꯐꯝꯗ ꯊꯤꯟꯕꯤꯔꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯄꯨꯝꯅꯃꯛ ꯌꯥꯝ ꯋꯥꯔꯅꯤ ꯍꯦꯔꯥ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯇꯣꯝꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧꯗ ꯍꯧꯖꯤꯛꯃꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯏꯁꯨ ꯇꯣꯝꯕꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ ꯈꯪꯅꯤꯗꯅ ꯃꯈꯣꯏ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯈꯣꯡꯅꯦꯝ ꯆꯠꯈ꯭ꯔꯦ ꯉꯔꯥꯡ ꯊꯥꯔꯛꯄ ꯕꯨꯠꯁꯤꯡ ꯑꯗꯨ ꯂꯤꯛꯂꯤ ꯑꯃꯗ ꯄꯨꯂꯞ ꯍꯥꯟꯗꯨꯅ ꯑꯃꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯁꯥꯎꯅ ꯀꯧꯔꯛꯏ ꯑꯃꯨ ꯊꯣꯔꯛꯎ ꯂꯥꯎ ꯑꯃꯨ ꯆꯥꯡꯌꯦꯡꯅꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥ ꯀꯣꯟꯅ ꯉꯥꯡꯅꯁꯦ ꯍꯥꯟꯅ ꯆꯥꯡꯌꯦꯡꯅꯈꯤꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯈꯣꯡꯅꯦꯝ ꯁꯥꯎꯃꯟꯈꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯃꯍꯩ ꯆꯥꯡꯌꯦꯡꯅꯔꯛꯂꯦ ꯑꯅꯤꯗꯨ ꯈꯣꯡꯅꯦꯝ ꯑꯍꯜꯒ ꯑꯣꯏꯔꯦ ꯃꯥꯌꯣꯛꯅꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯦ ꯉꯔꯥꯡꯗꯤ ꯇꯣꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯈꯣꯡꯅꯦꯝꯅ ꯈꯔ ꯋꯥꯕꯗꯨ ꯎꯕꯗ ꯑꯃꯨ ꯍꯔꯥꯎꯅ ꯅꯥꯄꯜ ꯀꯥꯖꯩ ꯈꯣꯡꯅꯦꯝꯅ ꯇꯥꯛꯈꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯣꯞꯇ꯭ꯔꯦ ꯑꯃꯨꯁꯨ ꯅꯥꯄꯜ ꯀꯥꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯅꯕꯨꯛ ꯐꯠꯇꯕ ꯑꯣꯖꯥ ꯅꯪꯅ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯑꯁꯨꯛ ꯍꯩꯔꯕ ꯅꯪꯉꯣꯟꯗꯒꯤ ꯅꯣꯞꯇ꯭ꯔꯕ ꯑꯩꯕꯨꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯊꯝ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯒꯅꯤ ꯅꯪꯒꯤ ꯑꯔꯩꯕ ꯑꯈꯪꯕꯅ ꯍꯩ ꯂꯩꯔꯒꯗꯤ ꯁꯤꯖꯤꯟꯅꯔꯛꯎꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯦꯝꯒꯤ ꯃꯈꯧꯔꯤ ꯃꯦꯠꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯈꯣꯡꯅꯦꯝꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯄꯩꯌꯥ ꯃꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯑꯃꯨꯒꯤ ꯃꯃꯤꯠꯇ ꯆꯛ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ ꯑꯌꯣꯏꯃ ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯖꯥꯅ ꯅꯍꯥꯟ ꯃꯈꯩ ꯇꯥꯛꯄꯤꯕꯗ ꯃꯤꯠꯇ ꯄꯩꯌꯥꯅ ꯊꯤꯟꯕꯗꯤ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯃꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗ ꯁꯤꯡꯅꯒꯦ ꯈꯟꯒꯅꯨ ꯌꯥꯝꯅ ꯐꯠꯇꯕ ꯚꯨꯠ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯏꯕ ꯈꯣꯡꯅꯦꯝꯅ ꯆꯦꯠꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯂꯧ ꯆꯠꯄ ꯊꯣꯛꯈ꯭ꯔꯦ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯂꯧꯁꯤꯡ ꯈꯔ ꯑꯗꯨꯅ ꯂꯧꯁꯥꯟ ꯑꯣꯏꯔꯦ ꯀꯥꯍꯜꯂꯦ ꯑꯗꯨꯒ ꯆꯤꯡꯈꯣꯡꯗ ꯏꯪꯈꯣꯜ ꯑꯣꯏꯅ ꯀꯣꯏꯔꯦ ꯏꯉꯦꯂꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯩ ꯏꯉꯦꯂꯩꯅ ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯉꯣ ꯍꯥꯏꯁꯦ ꯂꯨꯍꯣꯡꯉꯣꯗꯅ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯚꯨꯠꯅꯤꯅ ꯀꯅꯥꯝꯇ ꯅꯧꯗꯦꯗꯅ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯨꯒ ꯃꯤ ꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯂꯨꯍꯣꯡꯉꯣ ꯚꯨꯠ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯀꯧꯔꯛꯑꯒꯦ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯗꯨꯝ ꯉꯥꯡꯗꯣꯏꯔꯗꯤ ꯏꯉꯦꯂꯩꯒ ꯇꯣꯝꯕꯒ ꯅꯨꯡꯇꯤꯒꯤ ꯏꯪꯈꯣꯜꯗ ꯆꯠꯇꯨꯅ ꯁꯨꯃꯤꯟꯅꯩ ꯃꯤ ꯑꯇꯣꯞꯄꯁꯤꯡꯅꯗꯤ ꯇꯣꯝꯕꯁꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯁꯣꯝꯗ ꯏꯉꯦꯂꯩꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ ꯚꯨꯠ ꯎꯕ ꯉꯝꯕ ꯃꯥꯏꯕ ꯅꯠꯇꯅ